Ngasisu mahawsagumna mayamgidamakta nungairaba pungawari ama puduna lakjari. Wari asibu ibirakpi Sana Sakolsem. Wari asigi mamingna Loknunggi Leirang. Matam amada Chingyagi tamlaba kungang macha ama leirami. Madugi chingmaida piktakna Loki ichel chelami. Ingna phazai magi ichelgi khonjelsu. Mafam aduda kun adugi leisabising ado ising sokpa chatnarami. Madugi manungda likla su amani. Likla mata mayamga loinana mahawsagumna ising sokpa lok aduda laklami. Ising ado soklaba matungda ngaihak pothakisi haiduna likla matasinga wari watai tawduna leirami. Liklana mafam asigi achikpase kayada pukning huribano adumsu leiningi. Adu oiraga yum ama sarasiro ita mafamsida thambalna nokmi tawraga khumlakpani. Wahai adu tabada likla nokphet tawraga adusu khanaba yaba jani ita. Thambalna masidi sanana hekta ngauredana. Liklana asuk chikpa mafam asidabu kananabu pukning huroidoino. Chingmai asidagi chentharakliba Loki ichel asigi makhonsina mafam ase amukka henna phajaraba leitengi inot haplari. Mahawsa magi khosemse tasengnasu ningthijai ko ita. Thambalna ita ningthijaye. Adubu ita likla nangnadi heliko ningthijaba. Mahawsagi ningthijababudi khanghaudana tombireina hairakpani. Aduni haise ita liklagi ningthijabasisu chang taba nateda. Mafam asigi phajabase magun haplibani. Asi hairaga tombiregi wadu thajana mateng amuk pangsilai. Likla nokphet tawraga onthoknasu thagat maleko ita kaisu ningthijadabi aibu malem imagi khutsemsinga jangdamnabadi hakmaliko ita. Thambalna watpu watlabanida ita likla. Asi hairaga mayamdo punna nokminai. Ngaihak wari watai saraba matungda mafam adudagi masa masagi ising chafusingdo paiduna halaklami. Asumna lok aduda likla matasinga ising sokpa adum chatlami. Nongmadi itha thajadana lam adugi ningthaugi machanupa laijing lembasu sa tanba magi khongburoisinga laklami. Numitto nungsasu haiphet sarami. Maithakta chatpaga chap manarami. Mayam aduna tonglakliba sagolsing adu khongthang yangna thangba ngamlaktrabani lambida lakna. Masai bungo mafam asida leiriba ukha asida ngaihakta pothakisi nungsa asisu khangba ngamda sare tawrise. Aduna sagolsingsisu makhong thangba thoktre manai sinhenbana hairaklami. Laijing lembana hoi haiso haibani onthoknasu omchakna khreda ngasigi korosidi asi hairaga ukha amagi makhada sagolsingdagi kumtharaklaga potharami. Ngaihak leiraga laijing lemba laisabi mayam nokpagi khonjel ama tarami. Khonjel adu tabada laijing lembana karino tariba khonjel ase asuk suklaba umang asida nupigi khonjel kadaidagibu oirigaba matomta wakhal khanjarami. Sinhenba amadi lakminariba mayam adudi wabagi ukha aduda tumthaduna leirami. Laijing lembadi khonjel adubu tabada kadaidano haiduna mafam adudagi haugatuna khonjel adugi maikairomda laklami. Asum lakpana haujikti urare likla amadi matasinga loinana noktuna ising sanaraga leiriba adu. Laijing lembana asidagi oire aina ngasaidagi tariba khonjel asidi kanabu oigaba. Heloi haibadubu oirijatla itomtasu lakum taw. Asukpa mafamsigi lok asida ising sanaribasibo aibu changlaga hanglasirani hekta amuk taibamni oiramdadanako. Laijing lemba amuksu changsira changoisira matomta ngaihak khanjanarami. Adubu khangningbanasu langtaknarami. Aduna hera nupanabu garigi kidoino hekta thengnaradabani changdadi changagehe. Asi hairaga laijing lemba likla hoina leiriba lok adugi manakta changlai. Aduga kainomata hangzageba. Wahai adu tabada liklado ingak ngakna mamai phat onthoraklaga kari. Laijing lemba liklagi ingna ningthijabi chenglok senglaba laijagum tarubi misnana tarauna pangliba amadi lainagumna thotlabi ngangtak tawbi chimbal. Ngaihakti kawi karino tawribase haiba laijing lemba masamaksu khangjaramde. Kainone uchuk lungbagum leikrisna kananoni nangbo. Thambalna khanghai hairei
ꯂꯥꯏꯖꯤꯡꯂꯦꯝꯕ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯏꯁꯤꯡ ꯈꯤꯇ ꯊꯛꯆꯍꯧꯒꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯊꯝꯕꯥꯜꯅ ꯂꯣꯛ ꯑꯃ ꯑꯁꯨꯛ ꯐꯖꯅ ꯂꯩꯔꯤꯁꯤꯗꯤ ꯑꯁꯤꯗꯒꯤ ꯇꯧꯔꯒ ꯄꯨꯛ ꯄꯦꯟꯅ ꯊꯛꯄꯤꯔꯣ꯫ ꯂꯥꯏꯖꯤꯡꯂꯦꯝꯕꯗꯤ ꯂꯣꯛꯇꯒꯤ ꯏꯁꯤꯡ ꯀꯃꯥꯏꯅ ꯊꯛꯀꯅꯤ ꯑꯃꯨꯛꯇ ꯈꯪꯗ꯭ꯔꯤꯕꯅꯤ꯫ ꯀꯨꯝꯕ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯣꯏꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯛ ꯆꯤꯡꯂꯦꯝꯅ ꯅꯤꯡꯊꯤꯖꯔꯒ ꯂꯣꯛꯀꯤ ꯏꯁꯤꯡꯕꯨ ꯀꯨꯝꯊꯔꯒ ꯊꯛꯄ ꯍꯩꯇ꯭ꯔꯕꯣ ꯄꯥꯈꯪ ꯇꯣꯝꯕꯤꯔꯩꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯂꯥꯏꯖꯤꯡꯂꯦꯝꯕ ꯇꯥꯅꯕ ꯂꯥꯎꯔꯛꯄꯅꯤ꯫ ꯂꯤꯛꯂꯥꯅ ꯑꯁ ꯏꯇꯥ ꯍꯥꯏꯔꯨꯅꯨꯕ ꯃꯤꯁꯦ ꯏꯀꯥꯏꯈꯤꯕ ꯇꯥꯔꯦꯅꯦ ꯅꯣꯏꯕꯣ꯫ ꯊꯝꯕꯥꯜꯅ ꯀꯩꯅꯣꯗ ꯏꯇꯥ ꯅꯣꯡꯁꯥꯒꯨꯝꯕ ꯁꯕꯥꯟꯗꯤ ꯄꯥꯜꯂꯒ ꯄꯤꯛꯂꯕ ꯂꯣꯛꯀꯤ ꯏꯁꯤꯡꯗꯤ ꯊꯛꯄ ꯍꯩꯇ꯭ꯔꯤꯁꯤꯕꯣ꯫ ꯂꯥꯏꯖꯤꯡꯂꯦꯝꯕꯗꯣ ꯍꯥꯏꯐꯦꯠꯇꯤ ꯏꯀꯥꯏꯔꯞ ꯇꯧꯏ꯫ ꯃꯇꯧ ꯑꯗꯨꯗ ꯂꯤꯛꯂꯥꯅ ꯃꯇꯥꯁꯤꯡꯗ ꯌꯥꯔꯦꯗ ꯏꯇꯥ ꯅꯈꯣꯏꯁꯨ ꯍꯩꯔꯝꯃꯔꯣꯏ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜꯁꯤꯒ ꯑꯆꯝꯕ ꯃꯤꯗꯤ ꯃꯥꯟꯗꯦꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯤꯡꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯑꯩ ꯊꯥꯔꯛꯎꯔꯥ꯫ ꯂꯥꯏꯖꯤꯡꯂꯦꯝꯕ ꯏꯀꯥꯏ ꯏꯀꯥꯏꯅ ꯑꯃꯨꯛꯇ ꯊꯥꯕꯤꯌꯣ ꯑꯩ ꯇꯁꯦꯡꯅ ꯍꯩꯇꯕꯅꯤ꯫ ꯑꯗꯨ ꯍꯥꯏꯕꯗꯒꯤ ꯂꯤꯛꯂꯥꯅ ꯏꯁꯤꯡ ꯑꯗꯣ ꯃꯈꯨꯕꯥꯛꯇ ꯈꯨꯖꯣꯞ ꯈꯨꯖꯣꯞ ꯀꯜꯂꯒ ꯂꯥꯏꯖꯤꯡꯂꯦꯝꯕꯗ ꯈꯨꯠ ꯑꯅꯤꯗꯣ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ꯫ ꯂꯥꯏꯖꯤꯡꯂꯦꯝꯕꯁꯨ ꯃꯈꯨꯕꯥꯛ ꯑꯅꯤ ꯑꯗꯣ ꯌꯥꯔꯝꯃꯤ ꯑꯗꯨꯒ ꯏꯁꯤꯡ ꯑꯗꯣ ꯊꯛꯂꯝꯃꯤ꯫ ꯂꯥꯏꯖꯤꯡꯂꯦꯝꯕ ꯏꯁꯤꯡ ꯑꯗꯣ ꯊꯛꯅ ꯊꯛꯅ ꯂꯤꯛꯂꯥꯕꯨ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯑꯃꯨꯛ ꯑꯃꯨꯛꯁꯨ ꯃꯇꯥꯡ ꯆꯥꯅꯔꯨꯗꯨꯅ ꯃꯤꯠꯆꯥꯟꯅꯔꯨꯏ꯫ ꯑꯗꯨꯗ ꯂꯤꯛꯂꯥꯁꯨ ꯂꯣꯛꯀꯤ ꯏꯁꯤꯡꯗ ꯃꯃꯥꯏꯗꯣ ꯍꯦꯛ ꯍꯦꯛ ꯂꯨꯞꯊꯖꯩ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯑꯁꯣꯝꯗ ꯊꯤꯖꯔꯨꯏ꯫ ꯇꯨꯡꯗꯒꯤ ꯁꯣꯔ ꯐꯤ ꯐꯤ ꯍꯣꯜꯂꯒ ꯃꯅꯥꯏ ꯁꯤꯟꯍꯦꯟꯕꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯗꯨꯒ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯌꯦꯡꯂꯒ ꯀꯅꯥꯅꯣ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯅ? ꯃꯌꯥꯝ ꯑꯗꯨ ꯃꯖꯥꯏꯕꯨꯡꯉꯣ ꯀꯧꯔꯛꯄ ꯑꯗꯨꯗ ꯂꯥꯏꯖꯤꯡꯂꯦꯝꯕꯗ ꯃꯃꯥꯏꯁꯤꯡ ꯑꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯅꯤꯡꯐꯨ ꯅꯤꯡꯐꯨ ꯁꯣꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯂꯤꯛꯂꯥꯁꯨ ꯋꯥꯍꯩ ꯑꯗꯣ ꯇꯥꯕꯗꯒꯤ ꯂꯥꯏꯖꯤꯡꯂꯦꯝꯕꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯈꯠꯄ ꯉꯝꯖꯔꯝꯗꯦ꯫ ꯂꯥꯏꯖꯤꯡꯂꯦꯝꯕꯅ ꯑꯩ ꯏꯁꯤꯡ ꯈꯧꯔꯥꯡꯉꯛꯄꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯅꯤ꯫ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯃꯐꯝ ꯑꯁꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄ ꯂꯩꯁꯥ ꯉꯥꯛꯇꯅꯤ꯫ ꯁꯤꯟꯍꯦꯟꯕꯅ ꯂꯦꯡꯅꯕ ꯇꯧꯔꯁꯤ꯫ ꯏꯅꯤꯡꯊꯧ ꯍꯜꯂꯛꯄ ꯃꯇꯝꯁꯨ ꯑꯣꯏꯔꯛꯂꯦ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯋꯥ ꯊꯣꯛꯅꯕ ꯇꯥꯔꯦ꯫ ꯃꯥꯡ ꯊꯥꯕꯤꯔꯣ ꯂꯦꯡꯂꯁꯤ ꯃꯖꯥꯏꯕꯨꯡꯉꯣ꯫ ꯂꯥꯏꯖꯤꯡꯂꯦꯝꯕꯅ ꯍꯣꯏ ꯍꯣꯏ ꯆꯠꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖꯤꯡꯂꯦꯝꯕ ꯂꯤꯛꯂꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯤꯛꯂꯥ ꯑꯃꯗꯤ ꯂꯩꯍꯧꯔꯤꯕ ꯃꯇꯥꯁꯤꯡ ꯑꯗꯨꯁꯨ ꯑꯉꯛꯄ ꯑꯣꯏꯔꯦ꯫ ꯊꯝꯕꯥꯜꯅ ꯑꯁꯤꯗꯤ ꯏꯅꯤꯡꯊꯧ ꯃꯉꯥꯟꯕꯒꯤ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕ ꯃꯆꯥꯏꯕꯨꯡꯉꯣꯗꯣ ꯑꯣꯏꯔꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡꯗꯨꯒ ꯇꯣꯝꯕꯤꯔꯩꯅ ꯅꯪꯗ ꯅꯠꯇꯦ ꯑꯩꯁꯨꯅꯤ ꯅꯨꯄꯥ ꯑꯣꯏꯔꯒ ꯏꯁꯤꯡ ꯊꯛꯄ ꯍꯩꯇꯦ ꯀꯥꯏꯅꯒ ꯍꯥꯏꯔꯨꯏꯗꯣ꯫ ꯂꯤꯛꯂꯥꯅ ꯇꯧꯅꯤꯌꯦ ꯅꯕꯥꯅꯤꯗꯤ ꯑꯩꯅ ꯍꯥꯏꯔꯨꯅꯨ ꯍꯥꯏꯗ꯭ꯔꯣ꯫ ꯊꯝꯕꯥꯜꯅ ꯀꯅꯥꯅ ꯈꯪꯖꯅꯤꯌꯦꯒꯦ ꯑꯩꯗꯤ ꯃꯖꯥꯏꯕꯨꯡꯉꯣꯅꯦꯗꯤ꯫ ꯑꯗꯣ ꯏꯇꯥ ꯅꯤꯡꯊꯤꯖꯩꯍꯦ ꯆꯤꯡꯂꯦꯝꯅ ꯃꯖꯥꯏꯕꯨꯡꯉꯣꯁꯦ꯫ ꯂꯤꯛꯂꯥꯅ ꯌꯥꯔꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯅꯨꯃꯤꯠꯇꯣ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯥꯏꯖꯤꯡꯂꯦꯝꯕ ꯃꯥꯒꯤ ꯐꯝꯃꯦꯟꯗ ꯐꯝꯂꯗꯨꯅ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯈꯜ ꯈꯜꯂꯝꯃꯤ꯫ ꯃꯃꯤꯠꯇ ꯂꯤꯛꯂꯥꯕꯨꯁꯨ ꯎꯔꯛꯏ꯫ ꯂꯥꯏꯖꯤꯡꯂꯦꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯅꯥꯒꯤ ꯃꯆꯥꯕꯨ ꯑꯣꯏꯔꯤꯒꯕ ꯑꯣꯟꯊꯣꯛꯅꯁꯨ ꯏꯪꯅ ꯆꯪꯈꯣꯜꯂꯤꯗ ꯌꯦꯡꯅꯤꯡꯗꯨꯅꯇ ꯂꯩ꯫ ꯃꯇꯣꯝꯇ ꯋꯥꯈꯜ ꯁꯨꯝ ꯈꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯥꯏ ꯁꯤꯟꯍꯦꯟꯕ ꯂꯥꯏꯖꯤꯡꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯖꯥꯏꯕꯨꯡꯉꯣ ꯋꯥꯈꯜ ꯃꯀꯥ ꯂꯥꯝꯅ ꯎꯏꯗ ꯉꯁꯤꯁꯦ꯫ ꯂꯥꯏꯖꯤꯡꯂꯦꯝꯕꯅ ꯑꯁꯦꯡꯕꯒꯤꯔꯥ ꯁꯤꯟꯍꯦꯟꯕ? ꯁꯤꯟꯍꯦꯟꯕꯅ ꯃꯖꯥꯏꯕꯨꯡꯉꯣꯗ ꯀꯔꯝꯅ ꯑꯣꯏꯗꯕ ꯉꯥꯡꯂꯨꯒꯅꯤ? ꯀꯅꯥꯒꯤ ꯋꯥꯈꯜꯗꯅꯣ ꯑꯗꯨꯛ ꯃꯩꯊꯨꯡ ꯃꯀꯥ ꯂꯥꯝꯂꯤꯕ ꯑꯗꯨꯕꯨ? ꯂꯥꯏꯖꯤꯡꯂꯦꯝꯕꯅ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦꯗ꯫ ꯁꯤꯟꯍꯦꯟꯕꯅ ꯂꯣꯛꯀꯤ ꯂꯩꯔꯥꯡꯗꯨꯒꯤ ꯋꯥꯈꯜꯗ ꯃꯥꯜꯂꯤꯗ ꯃꯖꯥꯏꯕꯨꯡꯉꯣꯒꯤꯁꯦ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯖꯤꯡꯂꯦꯝꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯁꯦꯡꯕꯒꯤ ꯃꯥꯟꯕ꯭ꯔꯥꯅꯦ ꯑꯩꯕꯨ ꯁꯤꯟꯍꯦꯟꯕ? ꯁꯤꯟꯍꯦꯟꯕꯅ ꯃꯥꯜꯂꯤꯕꯨ ꯃꯆꯥꯏꯕꯨꯡꯉꯣꯗ ꯏꯁꯤꯡ ꯄꯤꯊꯛꯄꯤꯔꯝꯕꯗꯨ ꯅꯠꯇ꯭ꯔꯣ? ꯀꯅꯥꯒꯤ ꯋꯥꯔꯤꯅꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯤꯁꯤꯕꯣ? ꯇꯨꯡꯗꯒꯤ ꯈꯪꯍꯧꯗ ꯂꯩꯔꯤꯛꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯂꯩꯔꯤꯛ ꯅꯤꯡꯊꯧ ꯀꯥꯡꯕꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯂꯥꯏꯖꯤꯡꯂꯦꯝꯕꯒ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄꯅꯤ꯫ ꯅꯤꯡꯊꯧ ꯀꯥꯡꯕ ꯑꯃꯗꯤ ꯅꯤꯡꯊꯧ ꯃꯉꯥꯡꯕ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞꯅꯤ꯫ ꯂꯥꯏꯖꯤꯡꯂꯦꯝꯕ ꯐꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯂꯩꯔꯤꯛ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯋꯥ ꯊꯩꯗꯣꯔꯛꯏ꯫ ꯀꯩꯁꯨ ꯅꯠꯇꯦꯗ ꯁꯨꯝ ꯋꯥꯔꯤ ꯑꯃꯅꯤ꯫ ꯑꯗꯨꯒ ꯁꯤꯟꯍꯦꯟꯕꯗ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯅꯕ ꯃꯃꯤꯠꯅ ꯏꯪꯒꯤꯠ ꯄꯤꯔꯝꯃꯤ꯫ ꯁꯤꯟꯍꯦꯟꯕꯁꯨ ꯂꯥꯏꯖꯤꯡꯂꯦꯝꯕꯗ ꯃꯀꯣꯛ ꯑꯗꯨ ꯍꯥꯏꯐꯦꯠ ꯂꯨꯛꯊꯔꯒ ꯈꯨꯔꯨꯝꯂꯒ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯁꯤꯟꯍꯦꯟꯕ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯂꯥꯏꯖꯤꯡꯂꯦꯝꯕ ꯋꯥ ꯉꯥꯡꯕꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯂꯩꯔꯤꯛ ꯅꯪꯕꯣ? ꯂꯩꯔꯤꯛꯅ ꯀꯨꯏꯗ꯭ꯔꯤ ꯂꯥꯛꯇ ꯉꯥꯏꯔꯤ꯫ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯄ ꯌꯥꯗꯕ ꯋꯥꯒ ꯂꯩꯔꯕ꯭ꯔꯣ ꯅꯪꯁꯦ? ꯂꯥꯏꯖꯤꯡꯂꯦꯝꯕꯅ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯁꯨꯝ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯕ꯫ ꯂꯩꯔꯤꯛꯅ ꯑꯗꯨꯒꯤꯕꯨ ꯆꯤꯡꯅꯗꯕꯤꯗ ꯑꯗꯨꯝ ꯍꯥꯏꯔꯛꯎ꯫ ꯂꯩꯔꯤꯛꯅ ꯒ꯭ꯔꯤ ꯒ꯭ꯔꯤ ꯇꯛꯃꯟꯕꯗꯨꯗ ꯂꯥꯏꯖꯤꯡꯂꯦꯝꯕꯅ ꯑꯩ ꯅꯨꯡꯁꯤꯕ ꯈꯪꯂꯦ ꯂꯩꯔꯤꯛ꯫
ꯐꯠ ꯍꯥꯏꯗꯣꯔꯛꯏ꯫ ꯂꯩꯔꯤꯛ ꯉꯛꯅ "ꯍꯥ? ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ?" ꯋꯥꯍꯩꯗ ꯀꯩꯅꯣ ꯍꯪꯖꯔꯁꯨ ꯃꯊꯃꯣꯏꯗ ꯂꯩꯔꯤꯛ ꯂꯥꯏꯖꯤꯡꯂꯦꯝꯕꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯍꯔꯥꯎꯕ ꯄꯣꯛꯂꯝꯃꯤ꯫ ꯃꯥꯅ ꯂꯥꯏꯖꯤꯡꯂꯦꯝꯕꯕꯨ ꯂꯣꯟꯅ ꯈꯟꯖꯗꯨꯅ ꯅꯨꯡꯁꯤꯖꯗꯨꯅ ꯂꯥꯛꯄ ꯃꯍꯩ ꯐꯪꯂꯦ ꯈꯟꯖꯔꯝꯃꯤ꯫ "ꯑꯗꯣ ꯀꯅꯥꯅꯣꯕ ꯅꯪꯒꯤ ꯊꯃꯣꯏꯕꯨ ꯑꯗꯨ ꯌꯧꯅ ꯍꯨꯈꯤꯕ ꯉꯝꯂꯤꯕ ꯑꯗꯨꯕꯨ?" ꯂꯥꯏꯖꯤꯡꯂꯦꯝꯕꯅ "ꯈꯪꯅꯤꯡꯕ꯭ꯔꯥ? ꯅꯪꯁꯨ ꯑꯩꯒꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯩꯒꯤ ꯈꯣꯡꯕꯨꯔꯣꯏ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ." ꯂꯩꯔꯤꯛꯅ "ꯈꯪꯅꯤꯡꯉꯦ, ꯀꯅꯥꯅꯣ ꯃꯥꯕꯣ?" ꯂꯥꯏꯖꯤꯡꯂꯦꯝꯕꯅ "ꯃꯥꯗꯣ ꯂꯩꯔꯤꯛꯇꯤ ꯃꯥꯅꯤ ꯍꯥꯏꯖꯔꯛꯇꯣꯔꯦꯅ ꯃꯃꯤꯠꯇꯣ ꯎꯏꯁꯤꯜꯂꯒ ꯃꯥꯏꯊꯣꯡꯒꯗꯣ ꯍꯔꯥꯎꯕꯒꯤ ꯏꯅꯣꯠ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯏꯖꯤꯡꯂꯦꯝꯕꯅ ꯍꯥꯏꯔꯛꯄ ꯇꯥꯒꯗꯕꯒꯤ ꯉꯥꯏꯔꯒ ꯂꯩꯔꯤꯉꯩ ꯂꯤꯛꯂꯥ ꯂꯥꯏꯖꯤꯡꯂꯦꯝꯕꯒꯤ ꯃꯆꯤꯟꯗꯒꯤ ꯈꯪꯍꯥꯏ ꯍꯥꯏꯗꯣꯔꯛꯏ꯫ ꯂꯩꯔꯤꯛꯅ "ꯍꯥ? ꯂꯤꯛꯂꯥ ꯍꯥꯏꯗꯤ?" ꯂꯥꯏꯖꯤꯡꯂꯦꯝꯕꯅ "ꯆꯤꯡꯃꯥꯏꯗꯨꯗ ꯆꯦꯜꯂꯤꯕ ꯄꯤꯛꯇꯛ ꯇꯧꯕ ꯂꯣꯛꯇꯨꯒꯤ ꯂꯩꯔꯥꯡꯅꯦ ꯂꯤꯛꯂꯥ, ꯏꯪꯅ ꯆꯪꯈꯣꯟꯕꯤ ꯄꯨꯛꯅꯤꯡ ꯍꯨꯅ ꯅꯤꯡꯊꯤꯖꯕꯤ." ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯤꯡꯂꯦꯝꯕ ꯂꯩꯔꯤꯛꯇ ꯑꯣꯟꯁꯤꯜꯂꯒ "ꯅꯪ ꯑꯣꯏꯔꯁꯨ ꯁꯣꯏꯗꯅ ꯅꯨꯡꯁꯤꯅꯤ ꯉꯥꯎꯅꯤ ꯂꯩꯔꯤꯛ, ꯃꯥꯒꯤ ꯐꯖꯕꯗꯣ ꯃꯤꯅꯨꯡꯁꯤꯁꯨ ꯌꯥꯝꯅ ꯂꯩ. ꯑꯁ ꯈꯪꯗꯦ, ꯑꯩꯁꯦ ꯃꯥꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ." ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯂꯩꯔꯤꯛ ꯃꯈꯨꯠꯇꯣ ꯈꯨꯇꯨꯝ ꯇꯥꯁꯤꯜꯂꯒ ꯃꯆꯤꯟꯗꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯈꯥꯡꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯥꯏꯖꯤꯡꯂꯦꯝꯕꯕꯨ ꯃꯄꯥꯅꯤꯡꯊꯧ ꯃꯉꯥꯡꯕꯅ ꯀꯧꯔꯛꯑꯣ ꯍꯥꯏꯅ ꯄꯥꯎꯊꯥꯡ ꯄꯤꯔꯛꯄꯗꯒꯤ ꯁꯤꯟꯍꯦꯟꯕꯅ ꯀꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯖꯤꯡꯂꯦꯝꯕꯁꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯂꯥꯏꯖꯤꯡꯂꯦꯝꯕꯅ ꯀꯥ ꯑꯗꯨꯗꯒꯤ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯂꯩꯔꯤꯛꯅ "ꯀꯔꯤ ꯂꯤꯛꯂꯥ, ꯑꯩꯅ ꯃꯇꯝ ꯀꯨꯏꯅ ꯅꯨꯡꯁꯤꯔꯛꯂꯤꯕ ꯂꯥꯏꯖꯤꯡꯂꯦꯝꯕꯕꯨ ꯀꯩꯁꯨ ꯂꯩꯇꯕꯤ ꯂꯣꯛꯅꯨꯡꯗꯒꯤ ꯍꯧꯔꯛꯄꯤ ꯃꯥꯅ ꯂꯧꯈꯤꯕꯗꯤ ꯂꯩꯔꯤꯛ ꯑꯩꯅ ꯍꯤꯡꯂꯤꯕ ꯃꯈꯩꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ. ꯃꯗꯨ ꯌꯥꯔꯣꯏ." ꯃꯆꯤꯟ ꯑꯗꯣ ꯈꯪꯂꯥꯎ ꯂꯥꯎꯔꯒ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯂꯩꯔꯤꯕ ꯂꯩ ꯍꯥꯞꯄ ꯆꯐꯨ ꯑꯗꯨ ꯂꯩꯃꯥꯏꯗ ꯁꯥꯐꯨ ꯀꯟꯅ ꯊꯥꯗꯗꯨꯅ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯃ ꯍꯧꯈ꯭ꯔꯦ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯖꯤꯡꯂꯦꯝꯕ ꯃꯊꯪ ꯁꯥ ꯇꯥꯟꯕ ꯆꯠꯄꯗ ꯂꯥꯏꯕꯛ ꯆꯥꯟꯅꯕ ꯍꯥꯏꯒꯗ꯭ꯔꯥ ꯂꯤꯛꯂꯥꯒ ꯊꯦꯡꯅꯈꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯂꯥꯏꯖꯤꯡꯂꯦꯝꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯄꯥꯡꯒꯜ ꯄꯨꯝꯕ ꯐꯨꯗꯣꯛꯇꯨꯅ ꯂꯤꯛꯂꯥꯕꯨ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯕꯥꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯇꯠꯅ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ ꯃꯔꯤ ꯑꯣꯏꯗꯨꯅ ꯅꯣꯡꯃꯒꯤ ꯎꯍꯧꯗꯕꯗ ꯂꯩꯇꯥꯐꯝ ꯈꯪꯅꯔꯝꯗꯦ꯫ ꯃꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯕꯨ ꯎꯔꯒ ꯂꯩꯔꯤꯛꯇꯤ ꯃꯊꯃꯣꯏ ꯃꯩꯕꯨꯜ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯅ ꯈꯟꯊꯕ ꯇꯧꯗꯅ ꯐꯠꯇꯕ ꯊꯧꯁꯤꯜ ꯇꯧꯅꯕ ꯐꯠꯇꯕꯒꯤ ꯃꯍꯩ ꯍꯩꯕꯗ ꯃꯃꯤꯡ ꯆꯠꯂꯕꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯒ ꯇꯥꯟꯅꯔꯝꯃꯤ꯫ ꯂꯩꯔꯤꯛꯅ "ꯏꯃꯥ, ꯑꯩꯅ ꯄꯥꯝꯂꯤꯕꯁꯤꯗ ꯃꯥꯏ ꯄꯥꯛꯍꯟꯕꯤꯌꯨ. ꯑꯩ ꯏꯃꯥꯒꯤ ꯑꯋꯥꯃꯜ ꯃꯇꯤꯛ ꯆꯥꯅ ꯇꯧꯖꯒꯅꯤ. ꯂꯥꯏꯖꯤꯡꯂꯦꯝꯕꯕꯨ ꯏꯈꯨꯠꯇ ꯁꯤꯟꯅꯕꯤꯌꯨ." ꯀꯨꯟꯗꯥꯂꯩꯅ "ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯋꯥꯒꯅꯨ, ꯏꯃꯥ ꯇꯧꯒꯦꯁꯦ. ꯍꯦꯔꯥ, ꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯑꯩ ꯂꯩꯔꯤꯉꯩꯗ ꯃꯈꯣꯏꯅ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯕꯗꯤ ꯃꯇꯤꯛ ꯅꯠꯇꯦ. ꯀꯗꯥꯏ ꯍꯩ ꯂꯩ ꯑꯩꯅ ꯄꯨꯔꯛꯑꯣ ꯍꯥꯏꯕꯗꯣ ꯄꯨꯔꯛꯑꯕ? ꯏꯁꯤꯡ ꯑꯁꯦꯡꯕ ꯑꯃꯒ ꯄꯤꯌꯨ." ꯂꯩꯔꯤꯛꯅ "ꯑꯣ ꯍꯣꯏ ꯏꯃꯥ, ꯄꯨꯖꯔꯛꯑꯦ, ꯁꯤꯗ ꯂꯣꯏꯅ ꯂꯩꯖꯔꯦ." ꯑꯁꯤ ꯍꯥꯏꯔꯒ ꯍꯩ ꯂꯩ ꯑꯗꯨ ꯂꯩꯔꯤꯛꯅ ꯀꯨꯟꯗꯥꯂꯩꯗ ꯄꯤꯔꯝꯃꯤ꯫ ꯀꯨꯟꯗꯥꯂꯩ ꯍꯩ ꯂꯩ ꯑꯗꯨ ꯃꯆꯨ ꯃꯥꯟꯅ ꯃꯥꯟꯅꯕ ꯊꯝꯂꯒ ꯃꯆꯤꯟ ꯑꯗꯨꯗ มุꯔꯨꯝ มุꯔꯨꯝ ꯁꯣꯜꯂꯒ ꯄꯨꯔꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨꯁꯨ ꯌꯥꯎꯅ ꯁꯣꯟꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯔꯤꯛꯇ ꯑꯣꯟꯁꯤꯜꯂꯒ "ꯌꯦꯡꯉꯣ, ꯃꯁꯤꯒꯤ ꯍꯩ ꯑꯁꯦ ꯅꯕꯥꯅꯤ ꯈꯥꯏꯔꯒ ꯆꯥꯃꯤꯟꯅꯧ. ꯑꯗꯨꯒ ꯂꯩ ꯑꯁꯤꯅ ꯃꯥꯒꯤ ꯃꯣꯂꯥꯡꯈꯥꯗ ꯊꯝꯃꯨ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯅꯤꯡꯂꯤꯕ ꯑꯗꯣ ꯊꯨꯡꯂꯒꯅꯤ. ꯅꯪ ꯅꯠꯇꯅ ꯀꯅꯥꯁꯨ ꯆꯪꯂꯔꯣꯏ. ꯅꯪ ꯅꯠꯇꯅ ꯀꯅꯥꯒꯁꯨ ꯌꯨꯝꯕꯥꯜ ꯄꯨꯟꯁꯤ ꯆꯠꯂꯔꯣꯏ. ꯑꯗꯨꯒ ꯏꯁꯤꯡ ꯑꯁꯤꯅ ꯃꯥꯒꯤ ꯃꯁꯥꯗ ꯈꯔ ꯈꯔ ꯈꯤꯛꯎ. ꯃꯔꯝꯗꯤ ꯍꯩ ꯑꯁꯦ ꯆꯥꯕꯒ ꯅꯣꯡꯃꯗꯨꯒꯤ ꯃꯍꯥꯛ ꯌꯥꯍꯤꯞ ꯇꯥꯟꯈꯤꯅꯤ. ꯇꯧꯕꯇꯕꯨ ꯏꯁꯤꯡ ꯑꯁꯤꯗꯤ ꯃꯥꯕꯨ ꯊꯛꯍꯟꯕ ꯌꯥꯔꯣꯏ, ꯊꯦꯡꯍꯟꯕꯁꯨ ꯌꯥꯔꯣꯏꯀꯣ." ꯂꯩꯔꯤꯛꯅ "ꯀꯩꯒꯤꯅꯣ ꯏꯃꯥ?" ꯀꯨꯟꯗꯥꯂꯩꯅ "ꯍꯩ ꯑꯁꯦ ꯍꯦꯛ ꯊꯦꯡꯕꯨ ꯊꯦꯡꯈ꯭ꯔꯕ ꯅꯨꯄꯤ ꯑꯗꯣ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯀꯅꯤ. ꯏꯁꯤꯡ ꯆꯐꯨ ꯑꯁꯤꯁꯨ ꯀꯥꯏꯈꯤꯅꯤ ꯈꯨꯗꯛꯇ. ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯤ ꯃꯍꯩ ꯆꯪꯂꯣꯏ ꯃꯉꯣꯟꯗ. ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯅꯤ. ꯑꯗꯨꯒ ꯑꯩꯅ ꯍꯥꯞꯂꯤꯕ ꯏꯁꯤꯡ ꯑꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯍꯥꯞꯆꯤꯟꯕꯁꯨ ꯌꯥꯔꯣꯏ, ꯍꯩꯖꯤꯟꯕꯁꯨ ꯌꯥꯔꯣꯏꯀꯣ. ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯅꯪ ꯀꯥꯎꯕ ꯌꯥꯗꯦꯀꯣ. ꯃꯆꯥꯏꯕꯦꯝꯃ, ꯍꯦꯛ ꯀꯥꯎꯕꯗ ꯅꯪꯅ ꯅꯤꯡꯖꯔꯤꯕ ꯄꯨꯝꯕ ꯑꯔꯦꯝꯕ ꯇꯥꯒꯅꯤ. ꯅꯨꯄꯥ ꯃꯉꯣꯟꯗꯒꯤ ꯏꯁꯤꯡꯁꯦ ꯂꯥꯞꯅ ꯊꯝꯒꯗꯕꯅꯤꯀꯣ." ꯂꯩꯔꯤꯛꯅ "ꯍꯣꯏ ꯏꯃꯥ." ꯑꯗꯨꯒ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕꯤ ꯃꯥꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯍꯥꯏꯕꯤꯇꯣꯟꯗ ꯑꯣꯟꯁꯤꯜꯂꯒ "ꯀꯗꯥꯏꯗ ꯂꯩ ꯑꯩꯅ ꯄꯨꯔꯛꯈꯤꯕ ꯁꯅꯥꯒꯤ ꯈꯥꯎꯖꯥꯎ ꯑꯅꯤ ꯑꯗꯣ ꯏꯃꯥ ꯑꯁꯤꯗ ꯁꯤꯟꯅꯧ." ꯍꯥꯏꯕꯤꯇꯣꯟꯅ "ꯍꯣꯏ ꯐꯒꯅꯤ ꯃꯆꯥꯏꯕꯦꯝꯃ." ꯑꯁꯤ ꯍꯥꯏꯔꯒ ꯁꯅꯥꯒꯤ ꯈꯥꯎꯖꯥꯎ ꯑꯗꯣ ꯀꯨꯟꯗꯥꯂꯩꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯀꯨꯟꯗꯥꯂꯩ ꯁꯅꯥꯁꯤꯡ ꯑꯗꯣ ꯎꯈꯤꯕꯗ ꯃꯃꯤꯠꯇꯣ ꯏꯊꯛ ꯊꯛꯀꯠꯂꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯂꯧꯁꯤꯜꯂꯤ꯫ ꯑꯗꯨꯒ "ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ, ꯃꯆꯥꯏꯕꯦꯝꯃꯅ ꯄꯥꯝꯂꯤꯕꯗꯣ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ." ꯂꯩꯔꯤꯛꯅ "ꯍꯣꯏ ꯏꯃꯥ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯩꯔꯤꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯖꯤꯡꯂꯦꯝꯕꯕꯨ ꯊꯤꯔꯛꯏ꯫ ꯂꯥꯏꯖꯤꯡꯂꯦꯝꯕ ꯀꯥꯗ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯂꯩꯔꯤꯛ ꯁꯤꯟꯍꯦꯟꯕꯕꯨ ꯊꯤꯔꯛꯏ꯫ ꯑꯗꯨꯕꯨ ꯁꯤꯟꯍꯦꯟꯕꯁꯨ ꯂꯩꯔꯝꯗꯦ꯫
ꯂꯩꯔꯤꯛ ꯂꯩꯖꯤꯡꯂꯦꯝꯕ ꯂꯤꯛꯂꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯝꯈꯤ꯫ ꯑꯗꯨꯅ ꯃꯗꯨ ꯈꯟꯖꯤꯜꯂꯒ ꯃꯥꯒꯤ ꯑꯁꯥꯎꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯂꯩꯔꯤꯛꯅ "ꯀꯩꯁꯨ ꯂꯩꯇꯕꯤ ꯃꯤꯅꯥꯏꯅꯨꯕꯤ ꯅꯪꯅ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯂꯩꯖꯤꯡꯂꯦꯝꯕꯕꯨ ꯃꯨꯟꯕꯗꯤ ꯂꯩꯔꯤꯛ ꯑꯩꯅ ꯍꯤꯡꯂꯤꯕ ꯃꯈꯩ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯉꯁꯤꯅꯁꯨ ꯅꯪꯒ ꯃꯥꯒ ꯎꯅꯕꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ"꯫ ꯑꯁꯨꯝꯅ ꯂꯩꯔꯤꯛ ꯂꯤꯛꯂꯥꯗ ꯁꯤꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯂꯩꯖꯤꯡꯂꯦꯝꯕꯕꯨ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯄꯒꯤ ꯂꯤꯛꯂꯥꯅ ꯀꯣꯅꯨꯡꯗ ꯍꯟꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯖꯤꯡꯂꯦꯝꯕꯗꯤ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯍꯟꯅꯤꯡꯂꯝꯗꯦ꯫ ꯂꯩꯖꯤꯡꯂꯦꯝꯕꯅ "ꯑꯩꯁꯦ ꯌꯥꯝꯅ ꯍꯜꯂꯟꯅꯤꯡꯉꯕ꯭ꯔꯣ? ꯀꯣꯅꯨꯡꯗꯒ ꯆꯪꯉꯣꯏꯗꯣꯏꯅꯦ ꯌꯦꯡꯉꯣ ꯑꯩ"꯫ ꯂꯤꯛꯂꯥꯅ "ꯁꯥꯎꯒꯠꯄꯤꯈꯤꯒꯅꯣ, ꯑꯩꯅ ꯍꯦꯟꯅ ꯏꯅꯥꯛꯇ ꯅꯪꯕꯨ ꯊꯝꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯂꯤ꯫ ꯑꯁꯣꯟꯕꯤ ꯏꯃꯥꯗꯨꯅ ꯃꯆꯥ ꯑꯩꯕꯨ ꯊꯤꯔꯝꯃꯅꯤꯌꯦ ꯃꯆꯥ ꯏꯕꯨꯡꯉꯣ"꯫ ꯂꯩꯖꯤꯡꯂꯦꯝꯕꯅ "ꯅꯅꯥꯛꯇꯕꯨ ꯂꯥꯛꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯇꯥꯏꯕꯪꯒꯤ ꯈꯣꯡꯆꯠ ꯄꯨꯝꯕ ꯀꯥꯎꯏ꯫ ꯊꯋꯥꯏꯒꯤ ꯂꯥꯏꯔꯦꯝꯕꯤ, ꯅꯪꯁꯦ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯖꯔꯒꯦ꯫ ꯄꯥꯈꯪ ꯏꯐꯝꯗ ꯁꯤꯟꯅꯕꯤꯔꯣ, ꯂꯩ ꯃꯃꯤꯡꯊꯣꯜ ꯀꯥꯔꯁꯤꯗꯣ ꯌꯥꯕꯤꯔꯣꯒꯕ"꯫ ꯂꯤꯛꯂꯥꯅ "ꯃꯇꯝ ꯈꯔꯗꯤ ꯂꯧꯖꯈꯤꯒꯦ, ꯑꯩꯒꯤ ꯂꯥꯏꯔꯕꯤ ꯏꯃꯥꯒ ꯂꯩꯃꯤꯟꯅꯖꯈꯤꯒꯦ, ꯇꯍꯥ ꯂꯧꯕꯤꯈꯤꯅꯨ ꯐꯤꯔꯦꯞꯇꯣ"꯫ ꯂꯩꯖꯤꯡꯂꯦꯝꯕꯅ "ꯀꯔꯝ ꯀꯥꯟꯗ? ꯃꯇꯝꯗꯨꯗꯤ ꯍꯥꯏꯕꯤꯔꯣ, ꯑꯩ ꯅꯪꯕꯨ ꯏꯅꯥꯛꯇ ꯊꯝꯅꯤꯡꯂꯦ"꯫ ꯂꯤꯛꯂꯥꯅ "ꯃꯇꯝ ꯈꯖꯤꯛꯇꯪꯗꯤ ꯉꯥꯏꯕꯤꯈꯣ ꯃꯆꯥ ꯏꯕꯨꯡꯉꯣ"꯫ ꯂꯩꯖꯤꯡꯂꯦꯝꯕꯅ "ꯐꯔꯦ, ꯅꯪꯅ ꯍꯥꯏꯕ ꯃꯇꯝꯗꯣ ꯑꯩ ꯉꯥꯏꯔꯒꯦ, ꯊꯃꯣꯏ ꯑꯅꯤꯂꯣꯡꯗ ꯂꯩꯒꯗꯕꯅꯤ ꯅꯪ ꯑꯗꯨꯗꯤ"꯫ ꯂꯤꯛꯂꯥꯅ "ꯑꯩ ꯋꯥꯐꯝꯗꯨꯃꯛ ꯉꯥꯛꯆꯒꯦ, ꯍꯤꯛꯇꯣꯛꯆꯔꯣꯏ꯫ ꯑꯩꯁꯨ ꯅꯨꯖꯥ ꯅꯪꯕꯨ ꯊꯥꯗꯣꯛꯂꯣꯏ, ꯅꯪ ꯅꯠꯇꯕ ꯀꯅꯥꯕꯨ ꯑꯩꯒꯤ ꯂꯩꯃ ꯑꯣꯏꯍꯜꯂꯣꯏ꯫ ꯊꯥꯖꯧ ꯑꯩꯍꯥꯛꯄꯨ ꯆꯦꯜꯂꯤꯕ ꯂꯣꯛꯀꯤ ꯏꯆꯦꯜꯁꯤꯅ ꯈꯪꯁꯅꯨ, ꯑꯩꯒꯤ ꯂꯣꯛꯅꯨꯡꯒꯤ ꯂꯩꯔꯥꯡ ꯅꯪꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯀꯅꯤ꯫ ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯑꯩꯁꯨ ꯍꯜꯂꯒꯦ, ꯅꯪꯁꯨ ꯅꯤꯡꯊꯤꯖꯅ ꯆꯪꯂꯣꯀꯣ"꯫ ꯂꯩꯖꯤꯡꯂꯦꯝꯕꯗꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯒꯣꯜ ꯑꯗꯨ ꯇꯣꯡꯈꯠꯇꯨꯅ ꯃꯅꯥꯏ ꯁꯤꯟꯍꯦꯟꯕꯒ ꯄꯨꯟꯅ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯝꯃꯤ꯫ ꯀꯣꯅꯨꯡꯒꯤ ꯊꯣꯡꯖꯤꯟꯗ ꯁꯟꯇ꯭ꯔꯤ ꯑꯗꯨꯅ ꯂꯩꯖꯤꯡꯂꯦꯝꯕꯕꯨ ꯈꯥꯝꯂꯛꯂꯝꯃꯤ꯫ ꯃꯆꯥ ꯏꯕꯨꯡꯉꯣ ꯏꯅꯤꯡꯊꯧꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯪꯂꯛꯅꯕ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯂꯩꯖꯤꯡꯂꯦꯝꯕꯅ ꯃꯥꯒꯤ ꯇꯣꯡꯂꯛꯂꯤꯕ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯃꯄꯥꯅꯤꯡꯊꯧ ꯃꯉꯥꯡꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ "ꯄꯟꯊꯧ, ꯅꯆꯥ ꯑꯩꯕꯨ ꯀꯧꯕꯤꯕꯗꯤ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ"꯫ ꯅꯤꯡꯊꯧ ꯃꯉꯥꯡꯕꯅ "ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ, ꯋꯥꯐꯝ ꯑꯃ ꯇꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯀꯧꯕꯅꯤ"꯫ ꯂꯩꯖꯤꯡꯂꯦꯝꯕꯅ "ꯆꯤꯡꯅꯕ ꯂꯩꯇ ꯅꯆꯥꯗ ꯇꯥꯛꯄꯤꯌꯨ ꯄꯟꯊꯧ"꯫ ꯅꯤꯡꯊꯧ ꯃꯉꯥꯡꯕꯅ "ꯏꯄꯥ ꯅꯪꯒꯤ ꯃꯐꯝ ꯆꯥꯕ ꯈꯪꯕ ꯄꯥꯝꯂꯦ, ꯌꯦꯡꯉꯨ, ꯉꯁꯤꯗꯤ ꯅꯤꯡꯊꯧ ꯑꯩꯁꯦ ꯆꯍꯤꯁꯨ ꯌꯥꯝꯁꯤꯜꯂꯛꯂꯦ, ꯅꯤꯡꯊꯧ ꯑꯩꯒꯤ ꯈꯨꯕꯝꯁꯦ ꯅꯪꯒꯤ ꯅꯐꯝꯗ ꯄꯤꯅꯤꯡꯉꯦꯗꯣ ꯄꯥꯔꯤ, ꯑꯩꯅ ꯃꯥꯏꯄꯨꯅꯕ ꯉꯝꯂꯛꯇ꯭ꯔꯦꯗꯣ, ꯄꯥꯡꯒꯜ ꯊꯧꯅꯥ ꯂꯣꯏꯁꯤꯜꯂꯛꯂꯦꯗꯣ, ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯄꯨꯝꯕ ꯁꯤꯟꯅꯔꯒꯦ ꯈꯜꯂꯦ, ꯑꯗꯨꯕꯨ"꯫ ꯂꯩꯖꯤꯡꯂꯦꯝꯕꯅ "ꯑꯗꯨꯕꯨ ꯄꯟꯊꯧ, ꯋꯥꯍꯩ ꯃꯈꯥ ꯇꯥꯕꯤꯌꯨ, ꯅꯤꯡꯊꯧ ꯃꯉꯥꯡꯕꯅ ꯅꯪꯒꯤ ꯌꯨꯝꯕꯥꯜ ꯄꯨꯟꯁꯤ ꯆꯠꯄ ꯌꯦꯡꯕ ꯄꯥꯝꯃꯤ, ꯃꯗꯨ ꯆꯠꯇ꯭ꯔꯕꯗꯤ ꯈꯨꯕꯝ ꯑꯁꯦ ꯀꯔꯝꯅ ꯄꯤꯒꯅꯤ"꯫ "ꯄꯟꯊꯧ, ꯑꯩꯒꯤ ꯌꯨꯝꯕꯥꯜ ꯂꯝꯕꯤ ꯑꯁꯤꯗꯤ ꯃꯇꯝ ꯈꯖꯤꯛꯇꯪꯗꯤ ꯉꯥꯏꯕꯤꯈꯣ"꯫ ꯍꯥꯏꯐꯦꯠ ꯈꯣꯟꯖꯦꯜ ꯇꯞꯅ ꯂꯩꯖꯤꯡꯂꯦꯝꯕꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯅꯤꯡꯊꯧ ꯃꯉꯥꯡꯕꯅ "ꯃꯇꯝ ꯉꯥꯏꯕ ꯌꯥꯔꯔꯣꯏ, ꯃꯇꯝ ꯂꯩꯇ꯭ꯔꯦ, ꯑꯗꯨꯒ ꯅꯪꯒꯤ ꯂꯩꯃꯁꯨ ꯅꯄꯥ ꯑꯩꯅ ꯈꯟꯗꯨꯅ ꯊꯝꯂꯕꯅꯤ"꯫ ꯂꯩꯖꯤꯡꯂꯦꯝꯕꯅ "ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯑꯩꯒꯤ ꯂꯩꯃ ꯀꯅꯥ"꯫ ꯅꯤꯡꯊꯧ ꯃꯉꯥꯡꯕꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯑꯩꯒꯤ ꯏꯇꯥꯎ ꯀꯪꯕꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯅꯪꯒꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯈꯣꯡꯕꯨꯔꯣꯏ ꯑꯣꯏꯔꯤꯕꯤ ꯏꯆꯥ ꯂꯩꯔꯤꯛꯄꯨ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯕꯨꯔꯣꯏ ꯑꯣꯏꯅ ꯏꯄꯥꯅ ꯈꯜꯂꯕꯅꯤ"꯫ ꯂꯩꯖꯤꯡꯂꯦꯝꯕ ꯏꯉꯛ ꯉꯛꯅ "ꯍꯥ? ꯂꯩꯔꯤꯛꯄꯨ ꯑꯩꯒꯤ ꯂꯩꯃ? ꯃꯗꯨ ꯑꯩ ꯌꯥꯕ ꯉꯝꯂꯣꯏ ꯄꯟꯊꯧ"꯫ ꯅꯤꯡꯊꯧ ꯃꯉꯥꯡꯕꯅ "ꯀꯔꯤ ꯍꯥꯏꯕ? ꯀꯔꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯌꯥꯔꯣꯏꯗꯕ? ꯅꯄꯥ ꯑꯩꯒꯤ ꯋꯥ ꯍꯤꯛꯇꯣꯛꯄꯗꯤ ꯅꯪꯒꯤ ꯀꯔꯤ ꯅꯅꯤꯡ ꯊꯨꯡꯗꯕ ꯂꯩ ꯄꯥꯔꯤ"꯫ ꯂꯩꯖꯤꯡꯂꯦꯝꯕꯅ "ꯄꯟꯊꯧ, ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯊꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕꯤ ꯂꯩꯖꯩ, ꯑꯩ ꯃꯥ ꯅꯠꯇꯕ ꯀꯅꯥꯕꯨ ꯑꯩꯒꯤ ꯂꯩꯃ ꯑꯣꯏꯍꯟꯕ ꯉꯝꯂꯣꯏ꯫ ꯄꯟꯊꯧꯒꯤ ꯋꯥꯍꯩꯕꯨ ꯍꯤꯛꯇꯣꯛꯑꯦ ꯍꯥꯏꯗꯨꯅ ꯅꯄꯥꯔꯤ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ"꯫ ꯅꯤꯡꯊꯧ ꯃꯉꯥꯡꯕꯅ "ꯑꯗꯨꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯍꯧꯖꯤꯛꯃꯛ ꯄꯨꯔꯛꯇꯨꯅ ꯅꯤꯡꯊꯧ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯍꯜꯂꯨ, ꯅꯪꯒꯤ ꯂꯩꯃ ꯃꯤꯡꯊꯣꯜ ꯄꯤꯌꯨ, ꯃꯗꯨ ꯉꯝꯗ꯭ꯔꯕꯗꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯌꯥꯊꯪꯁꯦ ꯏꯟꯒꯗꯕꯅꯤ, ꯍꯤꯛꯇꯣꯛꯄ ꯌꯥꯔꯣꯏ, ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯣꯏꯁꯤ, ꯃꯁꯤ ꯅꯄꯥ ꯅꯤꯡꯊꯧ ꯑꯩꯒꯤ ꯋꯥꯔꯦꯞꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧ ꯃꯉꯥꯡꯕ ꯃꯥꯒꯤ ꯀꯥꯗ ꯄꯣꯊꯥꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯂꯩꯖꯤꯡꯂꯦꯝꯕ ꯋꯥꯈꯜ ꯐꯨꯡꯕꯪꯅꯔꯒ ꯃꯥꯒꯤ ꯀꯥꯗ ꯃꯈꯣꯡ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯔꯤꯛ ꯂꯩꯖꯤꯡꯂꯦꯝꯕ ꯂꯥꯛꯄꯗꯨ ꯎꯔꯗꯨꯅ ꯃꯥꯏꯊꯣꯡ ꯃꯤꯅꯣꯛ ꯇꯝꯖꯩ, ꯑꯗꯨꯒ "ꯀꯗꯥꯏꯗ ꯆꯠꯂꯨꯏꯅꯣ? ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯊꯤꯔꯒ ꯂꯩꯁꯨ ꯂꯩꯔꯝꯗꯦ"꯫ ꯂꯩꯖꯤꯡꯂꯦꯝꯕ ꯏꯁꯨꯛ ꯁꯨꯛꯊꯔꯒ ꯂꯩꯕ ꯑꯗꯨꯗ ꯂꯩꯔꯤꯛꯅ ꯑꯃꯨꯛꯁꯨ "ꯀꯩꯗꯧꯔꯒꯦ? ꯅꯁꯥꯗꯨ ꯏꯁꯨꯛ ꯁꯨꯛꯊꯩꯗꯨꯕꯣ? ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯌꯨꯗꯅ, ꯑꯇꯩꯗ ꯍꯥꯏꯗ꯭ꯔꯁꯨ"꯫ ꯂꯩꯖꯤꯡꯂꯦꯝꯕ ꯃꯀꯣꯛꯇꯨ ꯂꯩꯃꯥꯏꯗ ꯂꯨꯛꯊꯔꯒ "ꯑꯩ ꯋꯥꯈꯜꯁꯦ ꯄꯣꯊꯥꯗ꯭ꯔꯦ ꯂꯩꯔꯤꯛ, ꯀꯩꯗꯧꯒꯗꯣꯏꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ"꯫ ꯂꯩꯔꯤꯛꯅ "ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯣꯕ"꯫ ꯂꯩꯖꯤꯡꯂꯦꯝꯕꯅ "ꯅꯪꯒ ꯑꯩꯒ ꯌꯨꯝꯕꯥꯜ ꯂꯝꯕꯤ ꯆꯠꯅꯕ ꯍꯥꯏꯔꯛꯂꯦ ꯉꯁꯤꯗꯤ, ꯑꯗꯨꯕꯨ
Nangdi aigi piklingaigi aigi khongloini. Aigi senglaba amata ngairaba marupni. Karamna aigi taloi oina khangani. Madudi laijinglemba aigi thamoina yaningde. Wakhalnasu nongmata lamselude. Nangdi aigi chanajabi marupni. Senglaba marupki marise nangnasu karisu manghaninglamoi haiba ai khangi. Laijinglenbagi wafam adu tabada lairik nungaitabana khamthenglami adubu utlude aduga adugibu ahansingi apambani maduda macha masu oiba khoina karamna hiktu ugani wafam ado ahan oiba makhoigi wadi malem leidasu tafade korong nongdoldasu kafade adubu pumnamak oidunasu aigi nungsibi liklalai mabu natana atopa lamlanbi kanabu aigi leima ohenba ngamloi ai mabu thadokpa ngamloi nangbusu aigi taloi oinaba hairibase yabirakanu leirik wahai aduna hena hanjin otlari adubu jinbanda nokphet tawraga adugibu ka henasu khanjiluranu aigi ipaning thauda hairasu haige aduga nanga liklaga panthum yobadasu ai mating pangge leiriki wafam adu tabada laijinglemba wakhal kharatasu ingtharami nokphet tawraga asengba nang mukphabi marupse kadaida leiramgani nangna aigi awaba ubibase aigi thamoise pele leirik ngasai purakhiba haido thang ama pairaga haiduda khangthin amuk thin tawraga khairami aduga laijinglembabu themduna magi apamba phangnaba hai adubu pijanaba launam taroklami leirikna hoiba pharese haira khara purakpane ibani chasena se saro laijinglembasu kaisu singnaba tawdana leirikna piriba hai ado charami asumna asum hai ado sum charambadagi laijinglemba wakhal tadana leimaida lepthakirami matawadu ubada leirik jinban nokphet tawraga khangbra nang leirik aigi langda thuraba lemleiga pangkhak oledana aigi thamoina khoidajaba nangbu minai nubi magi karam oihalugani asi hairaga laijinglembabu phamel aduda nunthijana hepalami aduga molang makhada kunda laina pirakpa lei ado thanami laijinglemba ningaidana tumthaduna leirami asumna numittuma haukhre mathangi numitni ningthau mangangbana kana lei sinhenba taraduna iningthau kari takpigadaba ningthau mangangbana nabungodi ude kadaida jatkhi ngarangsu chaklen chadi haibagi pautai kadaida lei yengau aduga aigi nakta purau sinhenbana phagani iningthau asi hairaga sinhenba laijinglembagi ka tamna lai aduga majaibungo iningthauna amukta lakpinaba takpirei karisu khumlakte maduda amukkasu sinhenbana majaibungo tabiribro iningthauna amukta lakpinaba takpirei sungkhuk khumlaktaba aduda sinhenba laijinglembagi kagi thongduk hangduna yenglai haifet ui leirik leiramba adu urubada karino tauriba mataw asina masigi khajingmandi haigatpisina majaibungogi nakta leiramisina kanasu changmangamdraba ka asida adusu ahing mingsel khangna aduga kaino mana tauriba pairiba sariba hai mayam asina kaino masigi nupi ase ngauraba jala asuk ngaliba matam sida hai sari sina aduga aina asaidagi kauriba sina tadaba jala sinhenba matomta machindo murum solami adubu laijinglembagi kadadi changba yadabanina sinhenba yamna tanna laijinglembagi kagi thongdu thilami leirik thiliba adu taraduna yani changlao asi hairaga ising adu lauraga laijinglembagi masada khara khiklaga ising ado losinki sinhenba kaduda changlai aduga majaibema ining thauna majai bungobu amukta lakpinaba takpirei leirikna hoi ai hairage yare majaibema ngarang ahing yareklabra masai bungogi kada adu khangningna sinhenbana khanghai hairei leirik khonda kalapna madu manai oiriba nangina thongnate sinhenbana hoi aigi thaudi nachade adubu majai bungogi kadadi kanabusu changba yadabani majai bungo masamang natana changlambada salan taribani adugi mathakta majaibe madi leisa phamtol karibinido adugi hangatjabani ado ai patra singse puthokjagrage majai bungona uraga soidana sauba tari asi hairaga sinhenba leirikna lotuna thamliba ising chapu ado thenge tawi aduda leirikna he modu paiganu nangna paiba yaba natte asi hairaga sinhenbana paige tawriba ising chapu adu leirikna phat pai aduga wa makha tarai mabima engondadi mana karisu warauroi farasu fatrasu aise magi taloi oidoribani
ꯃꯗꯨꯗ ꯑꯩꯅ ꯃꯥꯒꯤ ꯀꯥꯗ ꯂꯩꯕꯗ ꯀꯅꯥꯅꯁꯨ ꯊꯤꯡꯕꯒꯤ ꯃꯇꯤꯛ ꯅꯠꯇꯦ꯫ ꯑꯗꯨꯒ ꯅꯪꯁꯨ ꯑꯍꯩ ꯑꯄꯥ ꯌꯥꯝꯅ ꯁꯥꯒꯅꯨ꯫ ꯌꯥꯔꯦ ꯊꯣꯛꯈ꯭ꯔꯣ, ꯑꯩ ꯃꯥꯕꯨ ꯊꯥꯔꯛꯂꯒꯦ꯫ ꯄꯣꯡꯊꯣꯛꯄ ꯆꯥꯎꯊꯣꯛꯄ ꯌꯥꯎꯕ ꯃꯇꯧ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯏꯔꯤꯛꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯁꯤꯟꯍꯦꯟꯕ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯆꯥꯎꯊꯣꯛꯄꯒ ꯄꯣꯡꯊꯣꯛꯄꯒ ꯑꯣꯟꯊꯣꯛꯅꯁꯨ ꯍꯩꯅꯈꯤꯗ꯭ꯔꯦ꯫ ꯑꯁꯤꯅꯁꯨ ꯃꯖꯥꯏꯕꯨꯡꯉꯣꯒꯤ ꯂꯩꯃ ꯃꯤꯡꯊꯣꯜꯒꯁꯨ ꯋꯥꯈꯜ ꯇꯧꯕ ꯁꯥꯔꯤ꯫ ꯃꯁꯛꯁꯦ ꯁꯨꯡꯌꯦꯡ ꯍꯦꯛ ꯌꯦꯡꯅꯤꯡꯗꯦ, ꯃꯁꯛꯁꯦ ꯁꯨꯡꯌꯦꯡ ꯌꯦꯡꯅꯤꯡꯗꯦ, ꯂꯩꯁꯥꯕꯤ ꯇꯧꯉꯝꯕꯤ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ꯫ ꯑꯗꯣ ꯃꯥꯅ ꯉꯁꯥꯏ ꯄꯥꯏꯈꯤꯕ ꯏꯁꯤꯡꯗꯨꯅ ꯀꯩ? ꯑꯗꯨꯅ ꯃꯖꯥꯏꯕꯨꯡꯉꯣꯒꯤ ꯃꯅꯥꯛꯇ ꯀꯩꯗꯧꯔꯤꯕ? ꯍꯥꯏꯐꯦꯠꯇꯤ ꯈꯟꯖꯥꯟꯅꯔꯒ ꯁꯤꯟꯍꯦꯟꯕꯗꯣ ꯊꯣꯔꯛꯏ, ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯂꯥꯏꯖꯤꯡꯂꯦꯝꯕ ꯋꯥꯈꯜ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯖꯤꯡꯂꯦꯝꯕꯅ ꯑꯩꯅ ꯂꯩꯔꯤꯁꯤꯕꯨ ꯀꯗꯥꯏꯗꯅꯣ? ꯂꯥꯏꯖꯤꯡꯂꯦꯝꯕ ꯋꯥꯈꯜ ꯂꯥꯛꯄꯗꯨꯗ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯅꯪꯒꯤ ꯐꯝꯃꯦꯜꯗꯅꯤ꯫ ꯂꯥꯏꯖꯤꯡꯂꯦꯝꯕꯅ ꯑꯩ ꯋꯥꯈꯜ ꯑꯃ ꯏꯑꯣꯏ ꯑꯣꯏꯗ꯭ꯔꯦ꯫ ꯑꯗꯨꯒ ꯅꯪꯗꯤ ꯀꯗꯥꯏꯗ ꯆꯠꯂꯨꯏꯕ? ꯉꯁꯥꯏꯗꯒꯤ ꯏꯅꯥꯛꯇ ꯂꯩꯌꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯤꯡꯂꯦꯝꯕ ꯂꯥꯏꯔꯤꯛꯀꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯃꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯝꯃꯤ꯫ ꯂꯥꯏꯔꯤꯛ ꯃꯥꯒꯤ ꯃꯍꯩ ꯄꯥꯜꯂꯦ, ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯄꯨꯝꯕ ꯐꯪꯂꯦ ꯈꯜꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩ ꯀꯩꯝꯇ ꯆꯠꯇꯤꯌꯦ, ꯑꯗꯣ ꯏꯅꯤꯡꯊꯧꯅ ꯅꯪꯕꯨ ꯀꯧꯔꯛꯑꯝꯕꯅꯤ, ꯅꯪ ꯑꯃꯨꯛꯇ ꯆꯠꯂꯨꯈꯣ꯫ ꯂꯥꯏꯖꯤꯡꯂꯦꯝꯕꯅ ꯄꯟꯊꯧꯅ ꯑꯩꯕꯨ ꯀꯩ ꯃꯔꯝꯒꯤ ꯑꯣꯏꯔꯕꯖꯥꯠꯅꯣ? ꯂꯥꯏꯔꯤꯛꯅ ꯆꯠꯂꯒ ꯍꯪꯕꯤꯔꯨꯔꯣ, ꯑꯗꯨꯒ ꯈꯪꯂꯅꯤ꯫ ꯂꯥꯏꯖꯤꯡꯂꯦꯝꯕꯅ ꯅꯅꯥꯛꯇꯒꯤ ꯆꯠꯅꯤꯡꯗ꯭ꯔꯕ ꯃꯇꯝꯁꯤꯗ꯫ ꯂꯥꯏꯔꯤꯛꯇꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯍꯩꯅꯕꯤꯗꯣ ꯇꯧꯅꯤꯡꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯏꯪꯂꯦꯝꯕ ꯁꯥꯗꯨꯅ ꯌꯥꯔꯦꯁꯦ, ꯍꯥꯟꯅ ꯑꯃꯨꯛꯇ ꯆꯠꯊꯣꯛꯄꯤꯔꯨꯔꯣ꯫ ꯂꯥꯏꯖꯤꯡꯂꯦꯝꯕꯅ ꯐꯔꯦ, ꯑꯩ ꯆꯠꯂꯨꯔꯒꯦ꯫ ꯑꯗꯣ ꯅꯪ ꯃꯐꯝꯁꯤꯗ ꯂꯦꯡꯗꯅꯗꯤ ꯂꯩꯔꯝꯃꯨꯀꯣ, ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯂꯝꯒꯅꯨ꯫ ꯂꯥꯏꯔꯤꯛ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯣ ꯅꯣꯝꯃꯤ꯫ ꯂꯥꯏꯖꯤꯡꯂꯦꯝꯕꯁꯨ ꯃꯄꯥ ꯅꯤꯡꯊꯧ ꯃꯉꯥꯡꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯖꯤꯡꯂꯦꯝꯕ ꯍꯦꯛ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯕꯒ ꯂꯥꯏꯔꯤꯛ ꯂꯥꯏꯖꯤꯡꯂꯦꯝꯕꯒꯤ ꯐꯝꯃꯦꯜꯗ ꯍꯤꯞꯂꯗꯨꯅ, ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ, ꯉꯁꯤꯗꯤ ꯂꯥꯏꯔꯤꯛ ꯑꯩꯒꯤ ꯑꯣꯏꯔꯅꯤ, ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯉꯝꯂꯔꯣꯏ, ꯃꯁꯤꯗꯕꯨ ꯇꯥꯅꯕ ꯑꯩꯅ ꯁꯤꯟꯈꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯦꯟꯅ ꯅꯣꯛꯂꯝꯃꯤ꯫ ꯂꯥꯏꯖꯤꯡꯂꯦꯝꯕ ꯅꯤꯡꯊꯧ ꯃꯉꯥꯡꯕꯒꯤ ꯃꯅꯥꯛ ꯌꯧꯔꯗꯨꯅ, ꯄꯟꯊꯧ ꯅꯄꯥꯔꯤ ꯑꯩꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ? ꯅꯤꯡꯊꯧ ꯃꯉꯥꯡꯕꯅ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯣ ꯅꯪ ꯀꯔꯤ ꯄꯥꯎꯈꯨꯝ ꯂꯩ? ꯂꯥꯏꯖꯤꯡꯂꯦꯝꯕ ꯋꯥꯐꯝ ꯑꯗꯨꯗ ꯆꯃꯝꯅꯅ, ꯇꯥꯛꯄꯤꯔꯤꯕꯁꯤꯕꯨ ꯑꯩꯕꯨ ꯋꯥꯈꯜ ꯇꯥꯕ ꯂꯧꯁꯤꯟꯕ ꯉꯝꯖꯗ꯭ꯔꯦ ꯄꯟꯊꯧ꯫ ꯅꯤꯡꯊꯧ ꯃꯉꯥꯡꯕꯅ ꯑꯩꯅ ꯅꯪꯒꯤ ꯌꯨꯝꯕꯥꯜ ꯄꯨꯟꯁꯤꯒꯤ ꯋꯥ ꯍꯧꯗꯣꯛꯄꯗ ꯅꯪꯒꯤ ꯈꯪꯅꯖꯕꯤ ꯂꯩ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛꯃꯛ ꯄꯨꯔꯛꯎ, ꯑꯩꯅ ꯃꯥꯕꯨ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯒꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯩꯒꯤ ꯏꯇꯥꯎ ꯀꯥꯡꯕꯒꯤ ꯃꯆꯥꯅꯨꯄꯤ ꯂꯥꯏꯔꯤꯛꯀ ꯄꯨꯟꯁꯤ ꯂꯩꯄꯨꯜ ꯁꯦꯝꯒꯗꯕꯅꯤ꯫ ꯂꯥꯏꯖꯤꯡꯂꯦꯝꯕꯅ ꯄꯟꯊꯧ ꯅꯄꯥꯔꯤ ꯑꯩꯒꯤ ꯈꯪꯅꯖꯕꯤ ꯅꯨꯖꯥꯗꯤ ꯂꯥꯏꯔꯤꯛꯅꯤ, ꯃꯍꯥꯛ ꯅꯠꯇꯅ ꯂꯝꯂꯥꯟꯕꯤ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯅ ꯄꯟꯊꯧꯅ ꯂꯧꯔꯛꯄ ꯋꯥꯐꯝꯗꯣ ꯅꯄꯥꯔꯤ ꯑꯩꯅ ꯍꯤꯛꯇꯣꯛꯆꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖꯤꯡꯂꯦꯝꯕ ꯁꯤꯟꯍꯦꯟꯕꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧ ꯃꯉꯥꯡꯕꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯔꯛꯏ꯫ ꯅꯤꯡꯊꯧ ꯃꯉꯥꯡꯕꯅ ꯄꯦꯜꯂꯦ, ꯑꯁꯤ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯏꯇꯥꯎ ꯀꯥꯡꯕꯗ ꯑꯉꯥꯡ ꯑꯅꯤꯒꯤ ꯋꯥ ꯍꯧꯗꯣꯛꯄ ꯆꯨꯝꯂꯅꯤ ꯈꯜꯂꯤ꯫ ꯑꯁꯣꯝꯗꯅ ꯂꯥꯏꯖꯤꯡꯂꯦꯝꯕꯅ ꯂꯥꯏꯔꯤꯛ ꯅꯠꯇꯅ ꯃꯥꯒꯤ ꯈꯪꯅꯖꯕꯤ ꯅꯨꯖꯥ ꯂꯩꯇꯦ ꯍꯥꯏꯈꯤꯕꯗꯨ ꯇꯥꯔꯒ ꯁꯤꯟꯍꯦꯟꯕꯗꯤ ꯉꯛꯆꯥꯅꯔꯝꯃꯤ꯫ ꯁꯤꯟꯍꯦꯟꯕꯅ ꯃꯖꯥꯏꯕꯨꯡꯉꯣ, ꯂꯥꯏꯖꯤꯡꯂꯦꯝꯕꯅ ꯍꯥꯏꯌꯨ꯫ ꯁꯤꯟꯍꯦꯟꯕꯅ ꯃꯖꯥꯏꯕꯨꯡꯉꯣꯒꯤ ꯄꯨꯟꯁꯤꯗ ꯃꯖꯥꯏꯕꯦꯝꯃ ꯂꯥꯏꯔꯤꯛ ꯅꯠꯇꯅ ꯅꯨꯖꯥ ꯀꯅꯥꯒꯤ ꯅꯨꯡꯁꯤ ꯃꯃꯤ ꯇꯥꯗ꯭ꯔꯕ꯭ꯔꯥ? ꯇꯁꯦꯡꯅ ꯑꯁꯦꯡꯕ ꯑꯗꯣ ꯍꯥꯏꯕꯤꯌꯨ꯫ ꯂꯥꯏꯖꯤꯡꯂꯦꯝꯕ ꯁꯤꯟꯍꯦꯟꯕꯒꯤ ꯋꯥꯍꯪꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯅꯈꯣꯏꯒꯤ ꯃꯖꯥꯏꯕꯦꯝꯃꯁꯤ ꯅꯠꯇꯅ ꯀꯅꯥꯕꯨ ꯂꯩꯔꯨꯅꯤ ꯁꯤꯟꯍꯦꯟꯕ? ꯂꯤꯛꯂꯥꯁꯨ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯑꯗꯨꯗꯤ ꯃꯖꯥꯏꯕꯨꯡꯉꯣ? ꯆꯤꯡꯅꯔꯞ ꯇꯧꯅ ꯁꯤꯟꯍꯦꯟꯕꯅ ꯈꯪꯍꯪ ꯍꯪꯂꯛꯂꯝꯃꯤ꯫ ꯂꯥꯏꯖꯤꯡꯂꯦꯝꯕ ꯄꯤꯁꯨꯝ ꯑꯅꯤ ꯑꯗꯨ ꯁꯨꯛꯇꯣꯛꯂꯒ, ꯀꯅꯥꯅꯣ ꯂꯤꯛꯂꯥ ꯍꯥꯏꯗꯤ? ꯀꯔꯤ ꯂꯝꯂꯦꯟꯗꯒꯤꯔꯥ? ꯁꯤꯟꯍꯦꯟꯕ ꯉꯛꯅ ꯂꯨꯛꯅꯨꯡꯒꯤ ꯂꯩꯔꯥꯡ ꯂꯤꯛꯂꯥ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯃꯖꯥꯏꯕꯨꯡꯉꯣ? ꯂꯥꯏꯖꯤꯡꯂꯦꯝꯕꯅ ꯀꯅꯥꯒꯤ ꯂꯨꯛꯅꯨꯡ, ꯀꯅꯥꯒꯤ ꯂꯩꯔꯥꯡ? ꯑꯩ ꯅꯪꯅ ꯍꯥꯏꯗꯣ ꯀꯔꯤꯃꯠꯇ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯁꯤꯟꯍꯦꯟꯕ꯫ ꯑꯗꯣ ꯐꯔꯦ, ꯑꯩ ꯅꯈꯣꯏꯒꯤ ꯃꯖꯥꯏꯕꯦꯝꯃꯁꯦ ꯑꯃꯨꯛꯇ ꯊꯦꯝꯂꯨꯈꯤꯒꯦ, ꯃꯅꯥꯛꯇꯒꯤ ꯆꯠꯊꯣꯛꯄꯤꯔꯦ ꯉꯁꯥꯏꯗꯒꯤ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯅꯊꯧ ꯂꯣꯏꯁꯤꯟꯖꯔꯨꯔꯣ ꯅꯪꯁꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖꯤꯡꯂꯦꯝꯕ ꯃꯥꯒꯤ ꯀꯥꯗ ꯂꯥꯏꯔꯤꯛꯄꯨ ꯀꯧꯗꯨꯅ ꯆꯪꯂꯛꯏ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯁꯤꯟꯍꯦꯟꯕꯗꯤ ꯑꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯁꯤꯟꯍꯦꯟꯕ ꯋꯥꯈꯜ ꯑꯗꯨ ꯆꯔꯥꯡꯅꯕꯅ ꯍꯦꯜꯂꯦ ꯍꯥꯏꯗꯨꯅ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯂꯩꯀꯣꯜꯒꯤ ꯑꯀꯣꯏꯕꯗ ꯁꯨꯝ ꯆꯠꯂꯤ꯫ ꯆꯠꯅ ꯃꯥꯒ ꯂꯥꯏꯖꯤꯡꯂꯦꯝꯕꯒ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯑꯃ ꯅꯤꯡꯁꯤꯡꯂꯝꯃꯤ꯫ ꯁꯤꯟꯍꯦꯟꯕꯅ ꯃꯖꯥꯏꯕꯨꯡꯉꯣ, ꯋꯥꯐꯝ ꯑꯃꯠꯇ ꯁꯨꯝ ꯍꯪꯒꯠꯆꯒꯦ, ꯍꯦꯛꯇ ꯍꯥꯏꯌꯨ ꯁꯤꯟꯍꯦꯟꯕ꯫ ꯁꯤꯟꯍꯦꯟꯕꯅ ꯃꯖꯥꯏꯕꯨꯡꯉꯣ, ꯃꯆꯥꯏꯕꯦꯝꯃ ꯂꯥꯏꯔꯤꯛꯁꯦ ꯆꯥꯎꯊꯣꯛꯄ ꯄꯣꯡꯊꯣꯛꯄ, ꯃꯤꯕꯨ ꯍꯟꯊꯅ ꯌꯦꯡꯕ, ꯏꯁꯧ ꯃꯄꯤ ꯑꯣꯏꯔꯤꯁꯤꯕꯨ ꯃꯆꯥꯏꯕꯨꯡꯉꯣꯒꯤ ꯂꯩꯃ ꯑꯣꯏꯔꯛꯂꯕꯗꯤ ꯀꯝꯗꯧꯅꯤ? ꯁꯤꯟꯍꯦꯟꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯂꯥꯏꯖꯤꯡꯂꯦꯝꯕ ꯅꯣꯛꯊꯣꯔꯛꯏ, ꯑꯗꯨꯒ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯍꯥ, ꯈꯔꯕꯨꯗꯤ ꯐꯤ ꯀꯥꯝꯕꯅꯤ, ꯑꯗꯨꯕꯨ ꯀꯌꯥ ꯐꯠꯇꯕ ꯃꯤꯒꯤ ꯐꯠꯇꯕꯗꯤ ꯇꯧꯗꯕꯅꯤ, ꯑꯗꯨꯛ ꯍꯛꯅ ꯐꯠꯇꯕꯗꯤ ꯑꯣꯏꯗꯕꯅꯤ꯫ ꯑꯗꯣ ꯐꯅ ꯑꯣꯏꯗꯨꯅꯁꯨ
ꯃꯥꯕꯨ ꯑꯩꯒꯤ ꯂꯩꯃ ꯑꯣꯏꯍꯟꯕꯗꯤ ꯑꯩ ꯉꯝꯂꯣꯏ, ꯃꯗꯨꯒꯤ ꯋꯥꯈꯜ ꯑꯩꯉꯣꯟꯗ ꯂꯩꯇꯦ꯫ ꯃꯥꯗꯤ ꯑꯩꯒꯤ ꯃꯔꯨꯞꯅꯤ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯒꯤ ꯏꯪꯅ ꯆꯪꯈꯣꯟꯕꯤ ꯂꯤꯛꯂꯥ ꯂꯩꯔꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯂꯩꯃꯗꯤ ꯃꯥ ꯈꯛꯇꯅꯤ꯫ ꯁꯤꯟꯍꯦꯟꯕꯅ ꯃꯖꯥꯏꯕꯨꯡꯉꯣ, ꯇꯁꯦꯡꯅ ꯅꯨꯖꯥꯃꯥꯕꯨ ꯃꯖꯥꯏꯕꯨꯡꯉꯣꯒꯤ ꯂꯩꯃ ꯑꯣꯏꯍꯜꯂꯒꯦ ꯂꯦꯞꯂꯕ꯭ꯔꯥ? ꯂꯩꯖꯤꯡꯂꯦꯝꯕꯅ ꯂꯦꯞꯂꯦ꯫ ꯃꯁꯤ ꯂꯩꯖꯤꯡꯂꯦꯝꯕ ꯑꯩꯒꯤ ꯀꯥꯏꯐꯗ꯭ꯔꯕ ꯋꯥꯐꯝꯅꯤ꯫ ꯂꯣꯛꯅꯨꯡꯂꯛꯇ ꯁꯥꯠꯆꯕꯤ ꯂꯩꯔꯥꯡ ꯃꯥꯕꯨꯇꯅꯤ ꯄꯥꯈꯪ ꯑꯩꯅ ꯈꯣꯏꯗꯥꯖꯔꯤꯕ꯫ ꯂꯩꯔꯥꯡ ꯃꯥꯕꯨ ꯅꯠꯇ ꯀꯅꯥꯕꯨꯁꯨ ꯑꯩꯒꯤ ꯂꯩꯃ ꯑꯣꯏꯍꯜꯂꯣꯏ꯫ ꯃꯁꯤ ꯑꯩꯒꯤ ꯂꯦꯞꯐꯗ꯭ꯔꯕ ꯋꯥꯔꯦꯞꯅꯤ ꯁꯤꯟꯍꯦꯟꯕ꯫ ꯁꯤꯟꯍꯦꯟꯕ! ꯁꯤꯟꯍꯦꯟꯕ! ꯁꯟꯇ꯭ꯔꯤ ꯑꯃꯅ ꯀꯧꯔꯛꯄꯅꯤ꯫ ꯁꯤꯟꯍꯦꯟꯕ ꯀꯧꯔꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯋꯥꯈꯜ ꯈꯪꯂꯛꯂꯛꯏ ꯑꯗꯨꯒ ꯈꯨꯝꯂꯛꯂꯝꯃꯤ, "ꯀꯔꯤ ꯂꯩꯔꯒꯦ?" ꯁꯟꯇ꯭ꯔꯤ ꯑꯗꯨꯅ, "ꯏꯅꯤꯡꯊꯧꯅ ꯅꯪꯕꯨ ꯑꯃꯨꯛꯇ ꯀꯧꯔꯛꯎ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫" ꯁꯤꯟꯍꯦꯟꯕꯅ, "ꯍꯣꯏ, ꯑꯩ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒꯦ꯫" ꯑꯁꯤ ꯍꯥꯏꯔꯒ ꯁꯤꯟꯍꯦꯟꯕ ꯅꯤꯡꯊꯧ ꯃꯉꯥꯡꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯉꯥꯡꯕ ꯑꯃꯗꯤ ꯅꯤꯡꯊꯧ ꯀꯥꯡꯕ ꯃꯆꯥ ꯊꯥꯖꯕꯒꯤ ꯋꯥꯐꯝꯗꯨ ꯑꯉꯥꯡ ꯑꯅꯤꯃꯛ ꯑꯌꯥꯕ ꯐꯪꯂꯦ, ꯑꯊꯤꯡꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯀꯥꯡꯕꯅ, "ꯏꯇꯥꯎ, ꯏꯆꯥ ꯑꯅꯤꯅ ꯍꯔꯥꯎ ꯍꯔꯥꯎ ꯑꯄꯟꯕ ꯂꯩꯇ ꯋꯥꯐꯝ ꯑꯁꯦ ꯌꯥꯔꯛꯄꯁꯦ ꯑꯁꯤꯃꯗꯤ ꯑꯩ ꯄꯦꯜꯂꯤ꯫" ꯅꯤꯡꯊꯧ ꯃꯉꯥꯡꯕꯅ, "ꯑꯩꯁꯨꯅꯦ ꯏꯇꯥꯎ, ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ, ꯄꯦꯟꯕ ꯂꯩꯔꯔꯣꯏ꯫ ꯍꯧꯖꯤꯛꯇꯤ ꯏꯕꯥꯅꯤꯁꯨ ꯉꯥꯏꯁꯦꯟ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯂꯅꯤ, ꯃꯔꯤꯁꯨ ꯍꯦꯟꯅ ꯑꯗꯨꯝ ꯆꯦꯠꯁꯤꯜꯂꯅꯤ꯫ ꯅꯤꯡꯊꯧ ꯀꯥꯡꯕꯅ, "ꯃꯗꯨꯃꯛꯅꯦ ꯑꯩꯅ ꯄꯥꯝꯖꯕꯁꯨ꯫" ꯑꯁꯨꯝ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯕꯨ ꯀꯧꯕꯤꯕꯕꯨ ꯇꯨꯡꯗꯒꯤ ꯁꯤꯟꯍꯦꯟꯕꯅ ꯍꯥꯏꯔꯛꯄꯅꯤ꯫" ꯅꯤꯡꯊꯧ ꯃꯉꯥꯡꯕꯅ, "ꯁꯤꯟꯍꯦꯟꯕ, ꯅꯪ ꯂꯥꯛꯂꯕ꯭ꯔꯥ?" ꯁꯤꯟꯍꯦꯟꯕꯅ, "ꯍꯣꯏ, ꯂꯥꯛꯆꯔꯦ ꯏꯅꯤꯡꯊꯧ, ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ?" ꯅꯤꯡꯊꯧ ꯃꯉꯥꯡꯕꯅ, "ꯌꯦꯡꯉꯨ, ꯑꯀꯣꯏꯕꯗ ꯆꯥꯏꯔꯤꯕꯁꯦ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨ꯫ ꯃꯐꯝ ꯑꯁꯤꯗ ꯊꯧꯔꯝ ꯑꯆꯧꯕ ꯑꯃ ꯄꯥꯡꯊꯣꯛꯅꯕꯒꯤ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛ ꯁꯤꯟꯕ ꯂꯥꯡꯕ ꯇꯧꯔꯨ꯫" ꯁꯤꯟꯍꯦꯟꯕ ꯉꯛꯆꯥꯅꯅ, "ꯇꯥꯛꯄꯤꯔꯤꯕꯁꯤꯕꯨ ꯏꯅꯤꯡꯊꯧ, ꯀꯔꯤ ꯑꯔꯨꯕ ꯊꯧꯔꯝ ꯂꯩꯔꯕꯒꯦ?" ꯅꯤꯡꯊꯧ ꯃꯉꯥꯡꯕꯅ, "ꯏꯌꯥ, ꯈꯪꯗ꯭ꯔꯤꯕꯔꯥꯅꯦ ꯅꯪꯕꯣ? ꯌꯦꯡꯉꯣꯏ, ꯅꯪꯒꯤ ꯃꯖꯥꯏꯕꯨꯡꯉꯣꯒꯤ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯅꯕ ꯊꯧꯔꯝꯒꯤꯅꯤ꯫" ꯁꯤꯟꯍꯦꯟꯕꯅ, "ꯁꯥꯎꯕꯤꯕ ꯌꯥꯗꯦ ꯏꯅꯤꯡꯊꯧ, ꯅꯨꯖꯥ ꯑꯗꯨꯕꯨ..." "ꯍꯦꯔꯥ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯩꯔꯤꯛꯀꯅꯤꯗꯅ, ꯀꯅꯥꯒ ꯑꯣꯏꯒꯅꯤꯒꯦ?" ꯅꯤꯡꯊꯧ ꯀꯥꯡꯕꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯍꯥꯏꯔꯛꯄꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯤꯟꯍꯦꯟꯕꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯤ꯫ ꯑꯗꯨꯕꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯊꯕꯛ ꯊꯧꯔꯝ ꯁꯦꯝꯂꯨꯒꯦ, ꯂꯣꯏꯁꯜꯂꯨꯒꯦ ꯍꯥꯏꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯏ꯫ ꯁꯤꯟꯍꯦꯟꯕ ꯋꯥꯈꯜꯗ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯦ, ꯆꯔꯛ ꯆꯍꯤꯡ ꯏꯔꯩ ꯂꯩꯗꯥ ꯀꯔꯝꯅ ꯃꯖꯥꯏꯕꯨꯡꯉꯣꯅ ꯃꯗꯨꯒꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯕ ꯌꯥꯔꯤꯕ, ꯑꯗꯨꯒ ꯃꯅꯥꯛ ꯐꯥꯎꯕ ꯅꯛꯅ ꯂꯩꯌꯨ ꯌꯥꯗꯕ ꯃꯖꯥꯏꯕꯨꯡꯉꯣꯅ ꯀꯩꯒꯤ ꯂꯝꯀꯦꯠꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ, ꯑꯗꯨꯒ ꯅꯨꯖꯥꯃꯥꯅ ꯀꯝꯗꯧꯕ ꯏꯆꯟ ꯂꯤꯛꯂꯥꯗ ꯄꯤꯈꯤꯕ ꯋꯥꯍꯩ ꯑꯗꯨꯗꯤ ꯀꯝꯗꯧꯕ ꯋꯥꯁꯛ ꯀꯥꯏꯕ ꯇꯥꯔꯕ꯭ꯔꯥ ꯃꯖꯥꯏꯕꯨꯡꯉꯣꯒꯤ? ꯑꯁꯨꯝ ꯈꯟꯅ ꯈꯟꯅ ꯁꯤꯟꯍꯦꯟꯕ ꯂꯩꯔꯤꯛꯅ ꯄꯥꯏꯈꯤꯕ ꯏꯁꯤꯡ ꯆꯥꯛꯈꯤꯕ ꯍꯩ ꯑꯗꯣ ꯃꯃꯤꯠꯇ ꯈꯪꯎ ꯎꯔꯛꯏ꯫ ꯍꯩꯁ, ꯍꯩ ꯑꯗꯨꯗ ꯂꯥꯏꯁꯣꯟ ꯇꯤꯟꯖꯣꯟ ꯇꯧꯔꯕ ꯖꯥꯠꯂꯥ? ꯑꯗꯨꯒ ꯏꯁꯤꯡ ꯑꯗꯨꯅ ꯀꯔꯤꯒꯤ ꯊꯦꯡꯒꯤ ꯌꯥꯗ꯭ꯔꯤꯕ? ꯁꯤꯟꯍꯦꯟꯕ ꯃꯁꯥ ꯑꯗꯣ ꯏꯆꯤꯡ ꯆꯤꯡꯅꯖꯩ ꯂꯩꯔꯤꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯂꯩꯔꯤꯛꯄꯨ ꯆꯦꯠꯅ ꯀꯨꯞꯁꯦꯠ ꯁꯦꯟꯅꯔꯒꯦ ꯍꯥꯏꯕꯁꯦ ꯆꯞ ꯌꯨꯡꯅ ꯈꯟꯈꯤ꯫ ꯑꯁꯨꯝꯅ ꯍꯞꯇꯥ ꯑꯃꯅꯤꯒꯤ ꯃꯅꯨꯡꯗ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯝꯃꯤ꯫ ꯂꯩꯔꯤꯕ ꯃꯅꯥꯏ ꯃꯌꯥꯝ ꯑꯗꯨ ꯁꯦꯝꯖꯤꯟ ꯈꯣꯠꯆꯤꯟꯕ ꯄꯨꯝꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯤꯟꯍꯦꯟꯕꯗꯤ ꯂꯩꯔꯤꯛꯀꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯔꯤꯛ ꯂꯩꯖꯤꯡꯂꯦꯝꯕꯕꯨ ꯃꯥꯒꯤ ꯈꯨꯕꯥꯡꯅꯨꯡꯗ ꯏꯁꯤꯡ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯉꯝꯂꯝꯃꯤ꯫ ꯁꯤꯟꯍꯦꯟꯕ ꯂꯩꯖꯤꯡꯂꯦꯝꯕꯒꯤ ꯀꯥ ꯁꯦꯝꯖꯤꯟꯕ ꯁꯥꯖꯤꯟꯅꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯂꯩꯔꯤꯛꯅ ꯂꯩꯖꯤꯡꯂꯦꯝꯕꯗ ꯏꯁꯤꯡ ꯑꯗꯣ ꯈꯔ ꯈꯔ ꯈꯤꯛꯄ ꯑꯗꯨ ꯎꯔꯝꯃꯤ꯫ ꯂꯩꯖꯤꯡꯂꯦꯝꯕꯅ ꯏꯁꯤꯡ ꯆꯐꯨ ꯑꯗꯣ ꯊꯦꯡꯒꯦ ꯇꯧꯕꯗ ꯂꯩꯔꯤꯛꯅ ꯑꯗꯨꯝ ꯊꯩꯗꯣꯛꯏ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥ ꯑꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯤꯕ ꯃꯤꯁꯛ ꯑꯃꯠꯇꯅ ꯏꯁꯤꯡ ꯆꯐꯨ ꯑꯗꯨ ꯊꯦꯡꯕ ꯌꯥꯗꯦ ꯂꯩꯔꯤꯛ ꯅꯠꯇꯅ꯫ ꯃꯗꯨ ꯄꯨꯝꯕ ꯀꯨꯞꯅ ꯌꯦꯡꯂꯤꯕ ꯁꯤꯟꯍꯦꯟꯕꯅ ꯏꯁꯤꯡ ꯆꯐꯨ ꯑꯗꯨ ꯑꯔꯥꯏꯕ ꯅꯠꯇꯦ ꯍꯥꯏꯕꯗꯣ ꯍꯥꯏꯐꯦꯠꯇꯤ ꯈꯪꯂꯝꯃꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯗꯨꯅ ꯉꯁꯤꯗꯤ ꯂꯩꯖꯤꯡꯂꯦꯝꯕ ꯑꯃꯗꯤ ꯂꯩꯔꯤꯛꯀꯤ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯒꯗꯕ ꯅꯨꯃꯤꯠꯇꯣ ꯂꯥꯛꯂꯔꯦ꯫ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯔꯕꯁꯨ ꯍꯥꯏꯅꯕ ꯂꯩ, ꯑꯆꯨꯝꯕꯒꯤ ꯃꯥꯡꯗ ꯑꯔꯥꯟꯕꯅ ꯀꯨꯏꯅ ꯂꯦꯞꯄ ꯉꯝꯗꯦ ꯍꯥꯏꯕꯗꯨ꯫ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ, ꯂꯩꯔꯤꯛ ꯃꯥꯒꯤ ꯐꯤꯖꯣꯜ ꯂꯩꯕ ꯃꯁꯥꯃꯛ ꯆꯠꯇꯕ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯅ ꯂꯩꯔꯤꯛ ꯁꯅꯥ ꯀꯩꯊꯦꯜ ꯀꯥꯈꯤꯔꯝꯃꯤ ꯃꯥꯒꯤ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡꯒ ꯂꯣꯏꯅꯔꯒ꯫ ꯂꯩꯔꯤꯛ ꯍꯦꯛ ꯆꯠꯈꯤꯕ ꯈꯪꯕꯒ ꯁꯤꯟꯍꯦꯟꯕ ꯂꯨꯍꯣꯡꯕꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯐꯖ ꯐꯖꯗ ꯌꯦꯡꯂꯤꯕ ꯂꯩꯖꯤꯡꯂꯦꯝꯕꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯗꯨꯅ ꯂꯩꯖꯤꯡꯂꯦꯝꯕꯒꯤ ꯀꯥ ꯇꯝꯅ ꯄꯨꯔꯛꯏ꯫ ꯂꯩꯖꯤꯡꯂꯦꯝꯕꯅ, "ꯀꯩꯗꯧꯔꯒꯦ ꯁꯤꯟꯍꯦꯟꯕ ꯅꯪꯕꯣ?" ꯁꯤꯟꯍꯦꯟꯕꯅ, "ꯃꯖꯩꯕꯨꯡꯉꯣ, ꯑꯩ ꯀꯩꯅꯣꯝꯃ ꯏꯀꯥꯎ ꯀꯥꯎꯔꯨꯔꯦ, ꯑꯗꯨꯏꯅꯦ ꯃꯖꯥꯏꯕꯨꯡꯉꯣꯒꯤ ꯍꯥꯞꯀꯗꯕ꯫" ꯂꯩꯖꯤꯡꯂꯦꯝꯕꯅ, "ꯑꯣꯟꯊꯣꯛꯅꯁꯨ ꯀꯥꯎꯖꯟ ꯊꯤꯈ꯭ꯔꯦꯗꯥ." ꯑꯁꯤ ꯍꯥꯏꯔꯒ ꯁꯤꯟꯍꯦꯟꯕ ꯂꯩꯖꯤꯡꯂꯦꯝꯕꯒ ꯂꯣꯏꯅꯅ ꯂꯩꯖꯤꯡꯂꯦꯝꯕꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯁꯤꯡ ꯆꯐꯨ ꯑꯗꯣ ꯀꯣꯏꯊꯤ ꯊꯤꯔꯛꯏ꯫ ꯊꯤꯕ ꯌꯥꯕ ꯊꯤꯔꯕ ꯃꯇꯨꯡꯗ ꯐꯪꯗ꯭ꯔꯦ꯫
Magi ningjaba kaire khallaba matamda sinhenba mapu mana inchilakpa haigedra sapu ado thangatuna thamlibado urami. Sinhenba ising sapu ado lautharaga kaidowdoinodi khangde kaidowraga laijinglembada changliba mahai ase fahansige khalami. Tawpham khanglaktabadagi ising sapu ado thugaige tawrakpada laijinglembana sensillaklaga ising sapu adu makhutna sokhi. Ising sapu ado matomta kaijaki laijinglembasu sinhenbasu khangchong chong thorai. Ngaihak leiraga laijinglemba harnagi wakhalda hanjilaklami. Mana leiramliba setlamliba fizol adu uraga kaino aingonda setlamlibasidi sinhenbana mazai bungogi luhongbane ngasise adugi fizolni. Wahai adu tabada laijinglembana kaino kanagi luhongba kanagi kaino sinhenba nangna hairibase aduga kariyaba ising chapu aduda yenglaga kaino asina karigino chapu asi kairisina aduga kaino aingonda tawrise aibu wakhal tahalu. Sinhenbana wari pumba amata chithadana laijinglembada tamlami karamna lairikna phattaba lambi sijinaduna mabu wakhal ngauhankiba madu pumba tamlami. Laijinglemba saurapna kari mamakna aigi mayokta lepa aduk thina minamba aduga aibu magi oibadi matik nate khangani do ngasidi laijinglemba aigi itik khanghange. Sinhenbana majaibungo madudi araibani luribadi majaibungogi luhongbagi paw taramani magi manakta hana chapinaba tawbiyu phattanungda thokrabadi ningamoroi. Sinhenbagi wahaidu tabada laijinglemba likla asi hairamlaga wa makha tada magi sagol adu thaudoktuna liklagi mayum maike tamna thaukhirami. Lairiksu halakpa adu thongnawdagi uraduna sinhenbana sairiba adu loisillamlaga ising chapu chak manaba amada ising haplaga hanagi mafam aduda thanami aduga ka adudagi khonglei thuna thokhirami. Somdana likla magi pamuba luhonggadawre paw tabaga kap kaptuna khanglibani. Likla kapli kapli majaibungo nang aigi mitlu pirangse leimai yoholoi tahaloi hairambadaine aduga ngasina karigi lamlanbi kanaga punsi khongloi senkhibadi loknung nakna satpi leirangni mamal leite khanna mirairabro asi hairaga mamitagi mapi ado sintharakliba pirang ado leimai yoramdaida khobak amana oklami. Likla phat yengkhalai laijinglemba mitlu pirang ihongnaraga liklagi manakta leirami. Aigi leirangi pirangdi laijinglemba aina kaidongungda leimaida yoholoi setliba fizol adu yengladuna likla imungda sange tawi. Laijinglembana liklagi khudang adu tap pharami aduga warauramni haiba ai khangi adubu aigi wase amukta tabiko leirang nangbu asi hairaga thokiba hokraba thaudok pumnamak tamlami. Likla laijinglembagi wari singado tarabasu karimta haidana leithoklaga chatkhige tawbada laijinglembana leirang loknungi leirang nangne aigi thawaidi chatlasi aigi inakta pena leisa tamjaro aduga karigumba nangna taba lamlanbi kanabu khalamba tarabadi laijinglemba aigi yaibise. Wahai adu haiba loidringai liklagi makhutuna laijinglembagi masin adubu melami madugi wahaido panba yade ngasisu nangi loknungi leirang aidi nangbu lakpa ngaiduna hinjaribani majaibungo. Asumna laijinglembana liklabu puduna konung tamna thawraklami. Leirik fizon loisinba loiraduna laijinglembabu lakpu ubada harau harau chenthorai adubu laijinglemba manak yawdringai chap lepi. Laijinglemba liklabu makhut samduna luhongbagi sillang tawriba mafam aduda lairikki mitmangmaktada leplami. Leirik matau karamna liklabu ningsingleba ising chapudi lengdana lei aduga kamaina haiduna khanjarami. Matau aduda ningthau mangangbana changsillaktuna pari karino nangna tawribase. Ningthau kangbadu saurapna itaw sidi aibu changhat hatpanida masi ai yaba ngamloi. Ningthau kangba aidi ikai phirup khumba yaba nate. Laijinglembana panthawanimak tapthabiko ai wafam khara haijage aduga wafam ase loiba phau tabiko madudi aiga lakminaribi nuja ase atai kanasu nate aigi leima oigadabiduni. Ningthau kangbana adudi aigi ichanupi leirikna nangi kana hayu iya sidi ningthau kangba aibu hauja singnabani. Laijinglembana tapthabi ko iningthau napari ai waloijadri leirik aiga punsi lepun semnaba sem sarabi nupini adubu ai mabu aigi taloi oina lausinbadi sungam ngamloi maramdi mana aibu matik mayai kallaba mahi amana punduna magi apamba pumba pangthoki madu ai isa wakhal tajade
ꯇꯁꯦꯡꯅ ꯑꯗꯨꯅ ꯃꯗꯨꯗ ꯇꯧꯈꯤꯕ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯈꯤꯕ ꯃꯔꯤ ꯑꯃꯠꯇ ꯑꯩ ꯅꯤꯡꯁꯤꯡꯕ ꯉꯝꯗꯦ꯫ ꯅꯤꯡꯊꯧ ꯃꯉꯥꯡꯕꯒ ꯅꯤꯡꯊꯧ ꯀꯥꯡꯕꯒꯗꯨ ꯑꯃꯒ ꯌꯦꯡꯅꯔꯒ ꯂꯩ ꯑꯗꯨꯒ ꯅꯤꯡꯊꯧ ꯀꯥꯡꯕꯅ "ꯃꯇꯧ ꯀꯔꯝꯅ ꯅꯪꯅ ꯈꯪꯂꯤꯕ ꯄꯨꯝꯅꯃꯛ ꯑꯁꯦ? ꯑꯗꯨꯗꯤ ꯍꯥꯏꯌꯨ, ꯑꯆꯨꯝꯕ ꯑꯗꯣ ꯃꯔꯤ ꯂꯩꯅꯕ ꯄꯨꯊꯣꯛꯄ ꯉꯝꯒꯗ꯭ꯔꯥ?" ꯂꯩꯖꯤꯡꯂꯦꯝꯕꯅ "ꯉꯝꯒꯅꯤ" ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯥꯏ ꯁꯤꯟꯍꯦꯟꯕꯗ ꯄꯣꯠ ꯑꯗꯣ ꯄꯨꯊꯣꯔꯛꯎ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯁꯤꯟꯍꯦꯟꯕꯅ ꯑꯀꯥꯏꯕ ꯏꯁꯤꯡ ꯆꯐꯨ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯑꯗꯨ ꯎꯔꯒ ꯂꯩꯔꯤꯛ ꯏꯉꯛꯉꯛꯅ ꯃꯃꯤꯠꯇꯣ ꯂꯥꯎꯇꯛ ꯇꯧꯔꯒ ꯌꯦꯡꯂꯒ ꯂꯩꯈꯤ꯫ ꯂꯩꯖꯤꯡꯂꯦꯝꯕ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯃꯁꯤꯗ ꯎꯔꯤꯕ ꯑꯀꯥꯏꯕ ꯏꯁꯤꯡ ꯆꯐꯨ ꯑꯁꯦ ꯃꯁꯤꯒꯤ ꯃꯇꯦꯡꯅ ꯂꯩꯔꯤꯛꯅ ꯑꯩꯕꯨ ꯃꯥꯅ ꯄꯨꯅꯤꯡꯕ ꯃꯥꯏꯀꯩꯗ ꯄꯨꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯆꯐꯨ ꯑꯗꯨ ꯁꯤꯟꯍꯦꯟꯕꯅ ꯐꯪꯗꯨꯅ ꯑꯩꯒꯤ ꯏꯈꯨꯠꯅ ꯊꯦꯡꯂꯨꯕꯗ ꯀꯥꯏꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯒꯤ ꯋꯥꯈꯜ ꯄꯨꯝꯕ ꯇꯥꯔꯛꯈꯤꯕꯅꯤ"꯫ ꯑꯗꯨꯒ ꯃꯄꯥ ꯅꯤꯡꯊꯧ ꯃꯉꯥꯡꯕꯗ ꯑꯣꯟꯁꯤꯜꯂꯒ ꯂꯩꯖꯤꯡꯂꯦꯝꯕꯅ "ꯄꯟꯊꯧ ꯅꯄꯥꯔꯤ ꯑꯩꯕꯨ ꯂꯝꯍꯦꯟꯕꯅꯤ ꯍꯥꯏꯕꯤꯒꯅꯨ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯛꯀꯗꯕ ꯂꯧ ꯇꯨꯅꯕꯒꯤ ꯀꯣꯛ ꯄꯥꯟꯕꯗꯤ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯉꯝꯂꯣꯏ꯫ ꯃꯥ ꯑꯩꯒꯤ ꯃꯔꯛꯇ ꯂꯩꯅꯈꯤꯕ ꯃꯔꯤ ꯂꯩꯔꯕꯁꯨ ꯑꯩ ꯉꯝꯂꯣꯏ꯫ ꯃꯁꯤꯗ ꯄꯟꯊꯧꯅ ꯌꯥꯕꯤꯔꯔꯣꯏ ꯍꯥꯏꯔꯗꯤ ꯑꯩ ꯀꯣꯅꯨꯡꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯤ"꯫ ꯂꯩꯖꯤꯡꯂꯦꯝꯕ ꯆꯠꯀꯦ ꯇꯧꯏ꯫ ꯅꯤꯡꯊꯧ ꯃꯉꯥꯡꯕꯅ ꯃꯆꯥꯅꯨꯄꯥꯕꯨ ꯆꯠꯇꯅꯕ ꯈꯥꯝꯂꯝꯃꯤ ꯑꯗꯨꯒ ꯂꯤꯛꯂꯥꯕꯨꯁꯨ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯀꯥꯡꯕꯗ ꯑꯣꯟꯁꯤꯜꯂꯒ "ꯉꯁꯤꯗꯒꯤ ꯅꯪ ꯑꯩꯒꯤ ꯏꯇꯥꯎꯒꯤ ꯃꯔꯤ ꯇꯠꯂꯕꯅꯤ꯫ ꯁꯛꯂꯣꯟ ꯑꯗꯨꯛ ꯐꯠꯇꯕ ꯆꯦꯟꯕ ꯅꯆꯥꯅꯨꯄꯤ ꯄꯨꯗꯨꯅ ꯍꯟꯕꯤꯈ꯭ꯔꯣ"꯫ ꯅꯤꯡꯊꯧ ꯀꯥꯡꯕ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯃꯆꯥꯅꯨꯄꯤ ꯂꯩꯔꯤꯛꯇ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯒ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯔꯤꯛ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯈꯣꯟꯖꯦꯜ ꯀꯜꯂꯞ ꯂꯥꯎꯔꯛꯂꯝꯃꯤ꯫ "ꯃꯥ ꯑꯩꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕꯁꯦ ꯀꯔꯤꯅꯣ? ꯃꯉꯣꯟꯗ ꯌꯥꯎꯕ ꯑꯩꯉꯣꯟꯗ ꯌꯥꯎꯗ꯭ꯔꯕ꯭ꯔꯥ? ꯆꯨꯗꯠ ꯄꯗꯠꯅꯕꯤꯁꯤꯅ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯍꯦꯜꯂꯕꯒꯦ? ꯂꯣꯛꯅꯨꯡꯗ ꯁꯥꯠꯄꯤ ꯃꯥꯅ ꯅꯤꯡꯊꯧꯒꯤ ꯃꯁꯥꯏꯒꯣꯜꯗ ꯁꯥꯠꯄꯤ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯍꯦꯟꯕꯒꯦ? ꯆꯨꯝꯃꯤ, ꯅꯪꯁꯨ ꯂꯩꯔꯥꯡꯅꯤ, ꯑꯗꯨꯕꯨ ꯈꯦꯠꯅꯕ ꯍꯥꯏꯕꯕꯨ ꯅꯪꯅ ꯈꯨꯠꯁꯦꯝꯒꯤ ꯐꯠꯇꯕ ꯇꯩꯁꯤꯜꯂꯕ ꯅꯁꯥꯠꯇꯒꯤ ꯈꯟꯕꯤ ꯅꯥꯇꯣꯟ ꯆꯥꯕꯤ ꯂꯩꯔꯥꯡ, ꯑꯗꯨꯒ ꯃꯥꯅ ꯏꯪꯂꯕ ꯂꯣꯛꯇꯨꯗ ꯇꯔꯨ ꯇꯔꯨ ꯇꯥꯖꯔꯤꯕꯤ ꯏꯪꯂꯕꯤ ꯇꯥꯡꯅ ꯐꯪꯖꯕꯤ ꯑꯩꯒꯤ ꯂꯤꯛꯂꯥꯅꯤ꯫ ꯑꯗꯨꯒ ꯂꯩꯖꯤꯡꯂꯦꯝꯕ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯅꯥꯏꯇꯣꯝ ꯁꯥꯠꯆꯕꯤ ꯂꯣꯛꯅꯨꯡꯒꯤ ꯂꯩꯔꯥꯡ"꯫ ꯌꯥꯝ ꯂꯦꯝꯅ ꯂꯩꯖꯤꯡꯂꯦꯝꯕꯅ ꯅꯣꯛꯃꯤ ꯇꯧꯔꯒ ꯀꯔꯦꯝꯅꯕ ꯋꯥꯍꯩꯗ ꯂꯩꯔꯤꯛꯇ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯩꯔꯤꯛ ꯂꯩꯖꯤꯡꯂꯦꯝꯕ ꯑꯃꯗꯤ ꯂꯤꯛꯂꯥꯗ ꯃꯃꯤꯠꯇꯣ ꯐꯩꯅ ꯌꯦꯡꯂꯝꯂꯒ ꯋꯥ ꯃꯈꯥ ꯇꯥꯗꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯤꯟꯍꯦꯟꯕꯕꯨ ꯅꯤꯡꯊꯧ ꯃꯉꯥꯡꯕꯅ ꯃꯆꯥꯅꯨꯄꯥ ꯂꯩꯖꯤꯡꯂꯦꯝꯕꯒꯤ ꯃꯥꯡꯂꯝꯒꯗꯕ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯕꯒꯤꯗꯃꯛ ꯆꯥꯎꯔꯕ ꯁꯅꯥ ꯈꯧꯖꯥꯎ ꯄꯤꯗꯨꯅ ꯁꯦꯅꯥꯄꯇꯤ ꯐꯝꯊꯣꯜ ꯄꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯂꯩꯖꯤꯡꯂꯦꯝꯕ ꯑꯃꯗꯤ ꯂꯤꯛꯂꯥ ꯂꯩꯕꯥꯛ ꯄꯨꯝꯖꯥꯎ ꯊꯤꯟꯗꯨꯅ ꯄꯨꯟꯁꯤ ꯂꯦꯞꯄꯨꯟ ꯁꯦꯝꯗꯨꯅ ꯂꯤꯛꯂꯥꯕꯨ ꯃꯥꯒꯤ ꯂꯩꯃ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯗꯨꯅ ꯆꯥꯗꯥ ꯅꯧꯗꯥ ꯁꯟꯗꯣꯛꯇꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫